ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯅꯤꯔꯃꯂꯥ ꯊꯥꯡꯖꯝ ꯑꯃꯗꯤ ꯄꯨꯁꯄꯔꯥꯅꯤ ꯂꯥꯏꯁꯣꯃꯅꯤꯅ ꯈꯨꯔꯨꯝꯖꯔꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕꯁꯤꯡ ꯑꯁꯤ ꯑꯍꯜꯂꯣꯟꯒꯤ ꯊꯧꯔꯝꯅꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯤꯖꯤꯟꯅꯖꯔꯤꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯃꯨꯛꯇꯪ ꯅꯤꯡꯁꯤꯡꯖꯒꯦ 7005707808 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯗꯨꯅ ꯆꯍꯤ 60ꯒꯤ ꯃꯊꯛꯇ ꯂꯩꯔꯕ ꯏꯃꯥꯁꯤꯡ ꯏꯄꯥꯁꯤꯡꯅ ꯄꯥꯕꯨꯡꯁꯤꯡꯅ ꯀꯣꯜ ꯇꯧꯕꯤꯗꯨꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯇꯣꯏꯅ ꯐꯪꯈ꯭ꯔꯕꯁꯤꯡꯅ ꯂꯦꯞꯄꯤꯔꯒ ꯐꯪꯖꯗꯕꯁꯤꯡꯗ ꯈꯨꯗꯣꯡꯆꯥꯕꯁꯤ ꯄꯤꯃꯤꯟꯅꯁꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯅꯤꯡꯁꯤꯡꯃꯤꯟꯅꯗꯅ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯇꯣꯏꯅ ꯐꯪꯕ ꯏꯃꯥ ꯀꯣꯂꯔꯁꯤꯡ ꯑꯌꯥꯝꯕ ꯉꯁꯤꯒꯤ ꯑꯣꯏꯅ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯣꯏ ꯇꯣꯏꯅ ꯐꯪꯈꯤꯕꯁꯤꯡ खरा अमुक फंगजदबा इमासिंग अमुक येंगमिनसी अदो मयाम तोइना सुम फंगलेरबसिंगदो वारीसु लेते हाइजरिबा अदो थौरमसिदि वारीगी थौरम ओइबनिना तोइना फंगख्रबसिंगदुदि वारी अदुम लेरक्तबनिना हाइतारे फंगद्रिबा इमासिंगदा अमुक खुदोंचाबा पिमिनसी हाइबा वाफमसिसु नोलुक्सरी थागतचरी बुमनम इमारानी बला लैसांगथेम कॉल सुंतौ तौबिरक्ते इचे रोमिता सनासम नेने वाइखोम थोइबी थागतचरी इचे लांगलेंटोन मैडम लोंगजम चनिंखोबी थागतचरी सनासम इबुंग गोपाल मचा इचे परमेश्वरी वाहेंगबम नामैराकपम थोंगलेन तरामनो उक्चरी थागतचरी मैडम पाकपी सोंगथाम इसे मबेम कक्सिंग खोमद्राम राजेंद्रो तरामनो उक्चरी इचे पूर्णिमासी ओइनाम थागतचरी फेसबुक पेज ता लेंगसिन बिरकलिबसिंग ngasi se wari se dum ima sing call tawbirak pa caller sing wari nuaina sadok si free da adum free da haidi ngai hak sum nokmina bagi pothamina bagi ni phagi jogai ni haitare ko aduna singna ba laitana wari nuaina sasi ada longjam ina ima saning khombina haisi aidi sung taw taw ro yairi wa hang do kisabai oiram do ma ne dong budi tong ningak padi ima se kaino ni case khara leramgani aduna aduna oirangani call sung taw taw ro haribu warol se artha yam lei pakhatana oirangani da pakhat aduni haise case to leirabani na ngasai gi hangjalakpada khumdabdi yadamina call tawra amaga chengre haba mingthol do phangning-dabagi oidoinebako mani mani ado ngasi gi ahan balai bok phaba ima ma call tawbire e kanano yengminarsi hello 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 laibak thibani ahan ba caller se hello miss anibu thagat pa phongdok chari kari thoram no si boy thagat phone je hang ngairi thoram se halon gi thoram ne ma se sahi humpu subira bro sahi se khangde da sudri da suriba sudabra khangde sok su khangbidre fugi maya budi na amane do khangde dusina humfugi mathakta leiba ima ibel singi thoram ne ima nungai na tabirasi koi ma do de hello hello taramno uksari minglei fam haibiu sanung digi mincha he ima chahi humpu subira bro ai humpu ni thoi sure ima se ahalon gi thoram sida ngasina ahan bo oibira bro ngasina ha mane amuk han amuk ti phangaragum tawuni kar kuiraba mathai thaina mamang haida
Ha. Mamang da fangre haiba. Yang kuiraba. Belum panggo. Adu di wari ga loi kaw thomani wari amung makok te hauraji. Adu ima kari mathel Ima je charage. kok su hai di kai do biramino hojik sa. Nganu jakap Male kude. ba aina khan leba nganu ma si jakak pa male na. Miss Nimla na kari mathel charage na hangi ma. Kano sagulai ga pan uti thong sai. Aduti pang ne injan na ramaroi. Matanda dum changamani. Sai nang hauramroi hai tare. Ado nungaire ima call phangba mamangda koigi ahalon gi thorom dadi oram do mandre ima se call phangre na haibiri se. Ado wari ngi hak to si ma ado hoji se ma yum da kana kana leibiri pabung hoi shai shu kamai kana kana leiminari ge. Papung ibani khang lai cha ge dia da loi lai gi ibani khang lai. Ima gi lam se kari lam haibi ba. Chanung ne. Chanung dagi ko pabunga ima ga khaktang leire ba. Akhoi mu akhoi lan gi chelakpudo ahambagi da. Adu sekta du da leiba isa lupa gi gari ba dung da. Ne isa ge di loi cha kharaga bo ngi loi cha kharaga pabung ibani je moi na cha pa ya roi no moi na than bi le ba. Kaino isa sing na sakri sina yum da ne ba ko. Chanung da yum na lai gi ba. Aduga ima hoina hojik lai sina kadai wai da no. Akhoi na mu sekta ai ba khun da. Sekta da lai si relief camp ta lai ra kai da lai no. Ni ke be akhoi yumbu gari gi yumbu da lai bane ni ke hai tare. Ibani khang lai. Okay. Ningol chakoba maya su yoksale ima hojik kan se kari phauri ge wakhal da. Wakan jam charang ni kau roi sida ju isan pidom matom da yaw ba. Ada ma jo mu chwai ju le ta ba lan ma phong kadang man da lai ba ma ni kadang man mai pa le ba. Hoi. Do ma na ji ma la ro gi da he ya roi he mi kong na ngai ji la o na. Hai gi bani. Sa ge khaluri bo wakhal jiga imana leirami ba phibam jiga taiwon na re. Ngasi di kari mathel sabi ki mathel hai gre. Hai gre. Sai drazu dum mathata yosan gi ba mathel ne. Wahang ji pung sai ri du ni tori se. Ya li gi bo khon tab se yam nusi da kamai hai do no khang. Ado ima se isei kabu ngang ba hairam do mali khonjel se yam nusi mai khonjel se. Khon isei phadi mate am khang ngang ki. Hoi mate am tangang bioi ma. Athapada kauraganu laingam dare miram chida. Athapada kauraganu laingam dare miram chida. Tola dilaina gundi waraganu lagle ai. Ngairi bara aibu mamla leitin ong pai lakta na dom lebli bara na pam kana yaudana thawayoy binanata thawayoy na laglage athapad kauraganu laingam dare miram chida. Isai je kar mai tau juno jama thong wang khang sai dum loi sin jara Yam phajare ado ima kaino su irang ni lan su lan ni ado lan mamangi wari khara sum ningsing jiro. Tabi Brahma. Kari dore ba. Lan mamangi wari khara sum ningsing jira ba ningsing mina jira ba. Imagi leishari ngai gi wari pakhang leishari ngai gi wari khara ningsing sira haiba ima. Ningsing ja. Imana yaba piram ni na khoi adum phajana hangdhajara ge ima ju phajana dum khombiro. Ado Miss Nimla break khara di phabiu. Ima ngahtang awa potha naba kaukthokpa awa budung ha kaukthok naba tawjabani ma
ꯋꯥꯔꯧꯕꯤꯔꯣꯏ ꯑꯗꯨꯗꯤ ꯍꯦꯛꯇ ꯍꯧꯔꯒꯦ ngasi imada isai mangang biyo na haiba sida athapada kaurogano na hana haurakpasidane ima se nungsinaba thungnaramdau mandaba ina sum ima na nungsijabdo thungnarakpro thungnaraktabro o thungnabugumane mayamana kora marang pada leire nanani kai na aseng bairoi ma pokminnabro ne pongminaba as wa kai mayambana koiraga manau pada lerakpa manau pada lerak adu kamai tawgrino adugi wari matem ta sulibiyo ima magi mayamje akhoi gi kenada lam ara pada gari thau ta phai tarine ada marang padi yumda leibani na akhoi gi thaban jongma ke dawe sidi ma ai yam sen nei ba itai ba kan atai na atai daga yaro yam la ai nei ni ga ma ta thaban jong yaw bai tarine adagi ai na kan ta kan da ima wari da dum liro nok tabida mayam si gari thawi mapal sum mapalum chatlaga gari thauba hai tare ne adaga manaw nu pajina sena bane ba ima se hoi sena ba adu sena ba duna dum lograba mana dum logre adu mayam bana di kari hai karim ta compromise tong na hodro bro ma di mayam ji thabak hala kan ma di dum marang pa log le ra mi na ma ji karim khoi de imagi kok to khupi da mu yaw khupi da mu yaw ni ko tang to pi oi ma wari nu ngai ri adagi ma ji adum khoi dare ina ho ba la lo ma bani na na ta khom da sak thong ma ji jang yam ko dum yaw chal lai aswa matai je itai to e du di ko aw itaina injang chem yaw chal e ba yaw chal lai sal la tak thom ga wari di sana brai ma wari di ai di sana ba mai hangkat pangam de ma di yu sa ka cheti rai ai wahanga ngasi di wahang ji ma puk sai chai dore da toy je wari ji se hogre ba wari ji swai de horok pajida mayam baga khagnaraga manau pada dum manau pana senaraga dum kamai na di nuksinara khrino ba manau paga se kamai nuksinara khrino ayam ta khangni wari je manau pa nu sira ni kinara ina ko je thaba ma ta ta pa ko mi ya ne ba ko ada si lama tu prin pa ma sum koi bai ta ne adu ko yana ma la ju chon chena ba de da nu pa do ne yam na usitan sun tor pa hai ta re lami chanam ba ju ma je lami chamina ba si to ko ma je yaw rak pa nu pa u ji to pa je ada u ji lai di ba nu pa ji na di ma di yam phai ye ba je lai di nu pa ji yam phai ye ada manau nu pa je au manau pa je yam lu na ta we adu kamai tawraba thabak si yam kan su ro ma je adai dagi mo jina sum khangna ba hawra pa ta rai ino ipa no pa bet ama lei ba ai ke thang na ba imagi nau nu pa ipa nu pa ipa no pa to adu jonna di ki ma ga tin ba lu pa da pining ba hai ta re ne adai da mo jina akwai na di ya da bi da akwai ni cha pa ji da mo jina da khana ba da hawra phu dai tawre ma ngonda adai ma na du mo ni sumai tawra ba ni na ai di nam da na di laura ni na ma ji jo dum manam ko la la ki ba hai ta re ne adum sen gre no mitu da adudi wari du khang adudi hojiki mayam se imana lairiba pabung ji ki mayam itei se sidi wari du khangi bra kamai da oroga smai tau gi bane do ma di heart shocking ko oigi gi da bra ba kare ba hojiki imagi itei se sidi smai tau oroga tau gi bani hari bu wari ji manau nu pa gi mayam do abi gi dare ma wona di dum wa khang de as ngahangai sum program se torok pada ima sing thengnarak pada nirmala amadi pusparani gi kok sai hatba ngamba se ima ta chanung ima mem sa ta re to je wahang je kaino hangi khalam ba loi mang re imagine nupi ke nupa ke an khangna rai
adagi kana koi ba chatminari thaban jongminari hange na khallaga sonda mai ta wari je mayam ba khangnaraga mapwa manang pa da leishele haibadi pura kenom tawre dana kaino ne laija lembi gi wari manadraga subuko kaino di magi laija lembi gi wari do adu oina ta dore boko aduga imagi wari se aseng ba thoki ba soire adu film da su photo ka dawni mase yam adu budi lai bazani da khara film da su kai da su tawri sing se do adu yaw budi yawi ko mase adu makhoi na su dum thengna ba lai ado ima hojiki manau ba gi mayam ba sige khangnare manau ba da leire sigi mamang da kana karai kari lam da gi di khangna birake ima khangna je yami koi moi kan ta budai da ina nupa ma mu hai bi dai da ina siya ya da bai tare ne ade da ma ja anam kala ga ko sanda changbi le kai ko bi da ma ja ina ra pa ina ra ko dai da di jim yauram da ina ma ja anam kan bi dai ni ja re na khum to ade khum to kan da jim yauram da ji da nan ga sai hai bi dai siya ya roi nang lambi chami na ba da la jim yauram mi da siya ya roi hai ba ina ima je singju am singye adai mabung mapau ju am phai hai gudi azagi di maje chawning asa ne akogi thaine de dumaina yamna kan tawna de moji maje nawri yam pai gale ko diru pa je kai lamde oi doi noi ma nawri yam pai benu pa je hoidrom oh maje nawri pa je sanda sangda lai akwai di ibung pa ju ya me ba akwai me yam je sa ko ngai na maje yam usta bai chang da thongjin de ne fa ga je kok thore e ba adai na kai no ne ke do wino nang nei ko ri de ne yam thu thu lo ta ye usta bai chang je akwai pa ba de ju yam thingale ba akwai pa ba je maje na kai no mi ta chang da ma ka so ji kai no na ma hai na pa thora ba cha na bi de ji kin do pa ji ne ta nau ri ka pa ba ji da nawri na ka purai ba oh ya ko pa ba ji de nau ri ka pura usida ba ki chang ji ko adai chien gra ma dum cha khara nawri pai ra ga la ga nawri ka liksai maru thirak padai sel chen gi boram do ma le chai maru koi pa ba cha kya ri ha ko la ka na ro na na ha ko la pure chien khare yam na power lei hai tare ne hojiki hidrom gi ima ga khangnare mi benu pa ji ju power yam pai ado ima sahi kya da no khoi naw pa hoi da lakhri ja sahi kya surok pada oi doino thingna rei si ro ko sahi kya da hai di chelak pa je inaw pa da sahi tara ga tare mana sile ayambana dum sahi tara nipan swai tara manga tara mari swai sidani ko khoi thaina ngai je hekta yum pan bagi satna bim leirami se chum bukhang ba na te da yum da di sak thong bo ga thoi he ra ni yum si yo yam ni na ko sak ka thong ko te ado ima khoi gi lai harau badaga khoi gi ngak thektha leida dana jagoi sabi ga yaurok tro oh adu wali ta ma di nok pa na si ra ni ya ye ma tambiyo noksi mang nok na bani tawri se akhoi mi nipan mi taruk se tam me ba mi taruk se tam ba ji de na ta gi hai ra me sa da na la hara bu de jagoi cha ba je akhoi taruk se tho tho ka na sa ka ngai pung do thilla ko ji de da ko je ma thong ron khang da bi da hum amra amaron da lei thoe amaron da lei thoe adagi bakang masa kai ai jagoi jong ore jagoi do ahum je mai thok pa tau nagra ba dei thong na gara thangna ba ahum heira bane sadana hoi phabu phajarangani ado mayamna di ahum do leiramni na makhan sai boi ningam gani mong ai di ama khatang na tau boy di mai je soire asim di haitre soire hai duine ba ahum do chap mana leiminarami na soiba mala maroi ba mo ye chana bi mo la khalam mani chana bi mo oja khalam mani ado imana bi sum loinarak pada masak matau phajaba se akhoi chatminaba kanda adum akhoina su dum isana dum khangidana hek yengak pada mayamna mangonda hek yengak pada yengal lima je khara phajai ga se dum khangidana
ꯑꯗꯣ ꯏꯃꯥꯟꯅꯕꯤꯁꯤꯡꯗꯣ ꯁꯨꯝ ꯅꯍꯧꯅꯅ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯏꯃꯥꯅꯕꯨ ꯍꯦꯜꯂꯁꯨ ꯏꯃꯥꯟꯅꯕꯤꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯑꯍꯦꯟꯕ ꯑꯃ ꯌꯥꯎꯔꯁꯨ ꯃꯃꯤꯡ ꯑꯝꯇꯪ ꯄꯟꯕꯤꯌꯨꯅꯦ ꯍꯦꯛ ꯄꯥꯈꯪꯅꯒ ꯍꯦꯛ ꯂꯛꯅꯔꯛꯄꯗ ꯃꯉꯣꯟꯗꯒ ꯍꯦꯛ ꯂꯛꯅꯒꯟꯕ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤꯁꯦ 이마ꯅꯕꯤꯗ ꯁꯨꯝ ꯆꯠꯃꯤꯟꯅꯕ ꯀꯥꯟꯗ ꯃꯤꯅ ꯂꯛꯅꯒꯟꯕ ꯃꯁꯛ ꯃꯇꯧꯒ ꯈꯔ ꯍꯦꯛ ꯐꯖꯅ ꯍꯦꯛ ꯎꯕ ꯏꯔꯥꯡ ꯐꯔꯥꯡ ꯈꯔ ꯍꯦꯛ ꯇꯧꯕ ꯂꯩꯗꯥꯏꯅꯦ ꯏꯃꯥꯟꯅꯕꯤ ꯈꯪꯗꯦ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯕꯗ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯑꯃ ꯌꯥꯝ ꯅꯨꯡꯁꯤꯅꯕ ꯑꯍꯥꯟꯕꯗꯕꯨꯗꯤ ꯃꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯑꯦ ꯑꯗꯨꯒ ꯁꯨꯝ ꯆꯠꯃꯤꯟꯅ ꯃꯃꯩ ꯇꯥꯔꯛꯄꯗ ꯑꯩꯉꯣꯟꯗ ꯇꯥꯔꯦ ꯑꯩꯁꯦ ꯌꯥꯝ ꯊꯤꯕꯗꯤ ꯑꯩꯁꯦ ꯏꯃꯥ ꯍꯥꯏꯔꯛꯀꯅꯤꯁꯦ ꯑꯩꯁꯦ ꯈꯜꯂꯕꯅꯦꯕꯁꯦ ꯑꯗꯣ 이마 ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯛꯏꯗꯣ ꯅꯆꯥꯅ ꯈꯪꯖꯕ ꯈꯤꯇꯪꯗꯤ ꯂꯩꯌꯦ ꯍꯦꯛꯇ ꯑꯍꯥꯟꯕ ꯃꯁꯛ ꯐꯖꯕ ꯃꯤꯗ 이마ꯅꯕꯤꯗ 하이람마간다 라스트 이마다 따라이제 이마제 호이 삭수티 하이 ꯌꯥꯝꯗꯤ ꯊꯤꯔꯝꯗꯧꯗꯤ ꯃꯥꯟꯗꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯏꯃꯥꯒꯤ ꯄꯨꯛꯆꯦꯜꯗꯣ ꯑꯇꯩꯗ ꯑꯣꯏꯔꯝꯃꯣꯏꯕ ꯏꯃꯥꯒꯤ ꯄꯨꯛꯆꯦꯜꯗꯨꯗ ꯑꯣꯏꯔꯝꯒꯅꯤꯕ 이마기 ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯕꯨꯛ ꯐꯕ ꯑꯩꯈꯣꯏ ꯃꯤ ꯂꯣꯏꯅꯕꯁꯦ ꯗꯣꯡ ꯗꯣꯡ ꯇꯧꯒꯟꯕ ꯃꯤꯁꯦ ꯃꯤꯅ ꯂꯣꯏꯅꯕ ꯅꯨꯡꯉꯥꯏ ꯍꯥꯏ ꯗꯣꯡ ꯗꯣꯡ ꯍꯥꯏꯒꯟꯕ ꯗꯣꯡ ꯗꯣꯡ ꯉꯥꯡꯒꯟꯕ ꯏꯆꯝ ꯆꯝꯕ ꯃꯤꯁꯦ ꯑꯗꯨꯗ ꯍꯦꯛꯇ ꯇꯥꯔꯛꯄ ꯑꯗꯨꯅꯅꯦ 이마 ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯒꯦ ꯑꯗꯨ ꯆꯨꯝꯕ꯭ꯔꯥ 이마 ꯂꯥꯟꯕ꯭ꯔꯥ ꯆꯨꯝꯃꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯧꯔꯤꯕ ꯅꯨꯄꯥ ꯃꯅꯥꯎ ꯅꯨꯄꯥ ꯑꯩ ꯂꯧꯔꯤꯕ ꯅꯨꯄꯥꯁꯦ ꯁꯤꯅꯁꯨ ꯑꯩ ꯌꯨꯝꯒꯤ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤꯁꯦ ꯃꯥꯅꯁꯨ ꯀꯣꯏꯔꯝꯃꯦ ꯑꯗꯨꯒ ꯂꯥꯁꯇ ꯑꯩꯉꯣꯟꯗ ꯀꯩꯕ ꯍꯧꯖꯤꯛꯀꯤ 이나오빠지는네 hojiki ꯃꯁꯛ ꯐꯖꯩ ꯍꯥꯏꯔꯤꯕ 이마ꯒꯤ 이마ꯅꯕꯤꯗꯣ ꯑꯗꯨꯁꯨ ꯀꯣꯏꯔꯝꯕ ꯑꯗꯨꯒ ꯂꯥꯁꯇ 이마ꯗ ꯇꯥꯕꯅꯦꯕ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤ 이마 ꯋꯥꯔꯤꯁꯤꯗꯤ 이마ꯁꯦ ꯅꯨꯄꯥꯗꯤ ꯃꯁꯤꯡ ꯃꯌꯥꯝ ꯈꯪꯅꯔꯦ ꯍꯥꯏꯗꯤ ꯃꯁꯤꯡ ꯊꯤꯕꯗ ꯀꯥꯎꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯌꯥꯃꯨꯛꯇꯤ 이마ꯁꯦ ꯃꯕꯨꯡ ꯃꯄꯥꯎ ꯈꯔ ꯐꯕꯅꯤꯅꯅꯦ ꯃꯌꯥꯝꯅꯗꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯒꯅꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕ ꯀꯣꯏꯂꯥꯡ ꯂꯥꯡꯕ ꯑꯗ ꯍꯦꯛ ꯍꯦꯛ ꯊꯑꯣꯏꯅꯃꯛꯁꯨ ꯍꯦꯛ ꯑꯣꯟꯁꯤꯜꯂꯒꯁꯨ ꯍꯦꯛ ꯌꯥꯗꯕꯤ ꯑꯃ ꯂꯩꯕꯗꯣ ꯑꯗꯣ ꯀꯥꯕꯣꯒ ꯇꯧꯕꯤꯗꯣ ꯁꯣꯏ ꯇꯧꯔꯛꯑꯝꯕꯅꯦꯕ ꯈꯪꯉꯦꯕ ꯋꯥꯔꯤꯁꯤꯗ ꯈꯪꯅꯔꯛꯄ ꯃꯌꯥꯝꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯐꯖꯕ ꯅꯨꯄꯥꯁꯤ ꯀꯔꯝꯕꯅ ꯑꯣꯏꯒꯦ 이마 ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯇꯧꯕꯁꯦ ꯃꯁꯛꯀꯤ ꯂꯥꯊꯤꯗꯤ ꯂꯣꯏ ꯂꯩꯌꯦ ꯌꯥꯝ ꯀꯟꯅꯗꯤ ꯉꯧꯗꯕ ꯉꯥꯛꯇ ꯑꯣꯏ ꯑꯗꯣ 이마ꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯅꯨꯄꯥꯁꯦ 이마ꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯅꯨꯄꯥꯁꯤ ꯀꯔꯝꯕꯅ ꯑꯣꯏꯔꯛꯈꯤꯒꯦ ꯅꯨꯄꯥꯅꯤ ꯂꯨꯝ ꯂꯨꯝ ꯂꯥꯎꯏꯒ ꯍꯥꯏꯕ ꯂꯩꯗꯥꯏꯅꯦ 이마ꯒꯤ ꯌꯦꯟꯒꯤ ꯀꯨꯏꯔꯃꯤꯅ ꯀꯥꯎꯔꯒ ꯂꯩꯔꯤꯁꯤꯅ ꯏꯍꯦꯟ ꯍꯦꯜꯂꯦꯗ 이마ꯒꯤ ꯊꯕꯛꯇꯣ ꯑꯝꯇ ꯂꯦꯞꯄꯤꯌꯣꯃꯤ ꯋꯥꯔꯤ ꯑꯝꯇ ꯐꯖꯅ ꯁꯥꯟꯅꯁꯤ ꯅꯠꯇꯦ ꯀꯣꯛꯁꯤ ꯂꯦꯞꯇꯅ ꯏꯃꯥꯅ ꯄꯥꯎꯈꯨꯝꯁꯦ ꯐꯖ ꯐꯖꯅ ꯄꯤꯔꯛꯄꯁꯦ ꯉꯥꯎꯔꯦꯕ ꯑꯗꯣ 이마ꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯤꯅ ꯍꯦꯟꯅ ꯅꯨꯡꯁꯤ ꯀꯥꯟꯅ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯑꯗꯨꯅ ꯀꯔꯤ ꯂꯝꯗꯩꯅꯣ ꯊꯨꯡꯗꯤ ꯊꯨꯡꯅꯔꯛꯈꯤꯗ꯭ꯔꯕꯗ ꯎꯌꯨꯝꯄꯣꯛ ꯂꯣꯝꯗꯒꯤꯁꯨ ꯌꯥꯎꯔꯦ ꯎꯌꯨꯝꯄꯣꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯖꯕ 이마ꯅ ꯂꯩꯒꯦ ꯀꯥꯏꯅ ꯈꯟꯖꯕ ꯅꯨꯄꯥꯁꯦ ꯎꯌꯨꯝꯄꯣꯛꯀꯤꯁꯤ ꯑꯣꯏꯗꯣꯏꯔꯣ ꯑꯗꯨꯗꯤ ꯌꯥꯝ ꯊꯤꯅ ꯉꯥꯡꯈꯤꯗ ꯑꯩꯅ ꯂꯩꯒꯦꯅ ꯈꯟꯕꯁꯦ ꯈꯪꯗꯦꯗ ꯍꯧꯖꯤꯛꯇꯤ ꯂꯣꯏ ꯀꯥꯎꯔꯦ ꯌꯥꯝ ꯊꯤꯅꯁꯨ ꯉꯥꯡꯊꯣꯛꯄꯤꯈ꯭ꯔꯕ ꯌꯥꯝ ꯊꯤꯅꯁꯨ ꯉꯥꯡꯕꯤꯈ꯭ꯔꯕ ꯎꯌꯨꯝꯄꯣꯛꯇꯒꯤ ꯅꯨꯄꯥꯁꯦ ꯉꯥꯡꯈ꯭ꯔꯦ ꯀꯃꯥꯏ ꯉꯥꯡꯉꯤꯅꯣ 이마 ꯃꯩꯍꯨꯝ ꯂꯪꯒꯧꯔꯥꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯃꯥ ꯋꯥꯔꯤꯁꯦ ꯅꯨꯡꯁꯤ ꯍꯥꯏꯇꯥꯔꯦ ꯉꯥꯏꯍꯥꯛ ꯅꯤꯡꯁꯤꯡꯕ ꯁꯦ ꯋꯥꯔꯤꯁꯦ ꯁꯥꯟꯅꯔꯝꯗ꯭ꯔꯗꯤ ꯅꯤꯡꯁꯤꯡꯉꯝꯃꯣꯏꯗꯣꯏꯅꯤ ꯑꯗꯨꯕꯨ ꯍꯧꯈꯤꯕꯁꯤꯅꯤ ꯃꯌꯥꯝꯅ ꯄꯥꯛꯃꯨꯅ ꯁꯛꯅ ꯁꯣꯟꯅꯔꯤꯁꯦ ꯑꯗꯣ 이마 ꯍꯧꯖꯤꯛꯀꯥꯟ ꯍꯋꯥꯏꯒꯤ 이마ꯒꯤ ꯃꯇꯝꯒꯤ 이마ꯁꯦ 이나ꯎꯅꯨꯄꯥꯒ 이야ꯝꯕꯒ ꯈꯪꯅꯔꯒ ꯃꯌꯥꯝꯕꯒ ꯈꯪꯅꯔꯒ ꯃꯅꯥꯎꯅꯨꯄꯥꯗ ꯂꯩꯔꯛꯄꯅꯤ ꯍꯧꯖꯤꯛꯁꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯅꯥꯎꯅꯨꯄꯥꯗ ꯂꯩꯔꯛꯄ ꯇꯥꯔꯒꯗꯤ ꯊꯥꯡ ꯁꯠꯅꯅꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯤꯁ ꯄꯨꯁꯄꯔꯥꯅꯤ ꯈꯪꯗꯦ ꯁꯠꯅꯗ꯭ꯔꯤꯕ ꯅꯣꯡꯃꯩ ꯑꯣꯏ ꯁꯠꯅꯔꯅꯤ ꯊꯥꯡ ꯁꯠꯅꯔꯣꯏ ꯑꯩ ꯏꯆꯥꯗꯁꯨ ꯑꯃ ꯌꯥꯎꯏꯅꯦ ꯏꯆꯥꯗꯁꯨ ꯑꯃ ꯌꯥꯎꯈ꯭ꯔꯦ ꯌꯥꯎꯋꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯌꯥꯎꯏ ꯏꯆꯥ ꯅꯨꯄꯥ ꯑꯍꯟꯅ ꯀꯣꯏꯔꯒ ꯌꯥꯏꯃꯅ ꯂꯧꯔꯦ ꯀꯩꯅꯣꯅꯤ ꯃꯁꯤ ꯍꯤꯔꯤ ꯇꯤꯇꯤꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯇꯧ ꯇꯝꯃꯤꯖꯥꯠꯂ ꯑꯗꯣ ꯈꯔꯗꯤ ꯑꯗꯨꯝ ꯂꯧꯏ ꯍꯥꯏꯌꯦ ꯃꯃꯥ ꯃꯄꯥꯒꯤ ꯍꯤꯔꯤꯗꯤꯇꯔꯤꯒꯤ ꯃꯇꯧ ꯇꯝꯕ ꯍꯤꯔꯤꯗꯤꯇꯔꯤ ꯍꯥꯏꯇꯥꯔꯦꯅꯦ ꯁꯨꯊꯥꯡ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯅ 이마 ꯍꯣꯏ ꯇꯧꯈꯤꯕꯗꯨꯗ ꯏꯆꯥꯗꯁꯨ ꯑꯃ ꯍꯟꯖꯜꯂꯦ ꯍꯥꯏꯗꯨꯅꯤꯀꯣ ꯍꯣꯏ ꯏꯃꯥꯕꯨ ꯍꯧꯖꯤꯛꯄꯨ ꯃꯃꯧ ꯀꯌꯥꯒꯤ ꯍꯥꯏꯔꯛꯀꯦꯕꯀꯣ ꯑꯗꯩꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯧꯁꯤꯡꯁꯦ ꯄꯨꯟꯅ ꯂꯩꯔꯕꯅꯤꯅꯀꯣ ꯃꯧ ꯍꯧꯖꯤꯛꯀꯤ ꯃꯧ ꯌꯥꯏꯃꯁꯦ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯈꯣꯡ ꯍꯥꯝꯕ ꯆꯪꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯩꯗ ꯏꯆꯥ ꯅꯨꯄꯥ ꯑꯍꯟꯁꯤꯅ ꯃꯥꯁꯦ ꯍꯥꯝꯅꯤꯡꯉꯛꯄꯗ ꯔꯤꯆꯤꯟ ꯆꯪꯉꯤꯁꯤꯕꯨ ꯀꯅꯥ ꯑꯣꯏꯖꯥꯠꯅꯣꯅꯦꯅ ꯍꯥꯏ ꯃꯧ ꯑꯍꯟꯗꯨꯅ ꯀꯅꯥ ꯑꯣꯏꯅꯤꯒꯦ ꯅꯪ ꯅꯨꯄꯤꯅꯤ ꯀꯩꯅꯣ ꯍꯥꯏꯔꯕ ꯆꯠꯂꯦ
mau yai mi tara ba sale ba ko adu dai da mau yai mi da thola ga ai wonda ima ha akwai ciyen nan ne su ma hare ai na kon ha mi da ita ina kana na kon ha mi jibo na hangbuda nang nufi ni kai ne na ciyen su ma hare ai hai hoi fare adu hai no ma ce kana ba ya de ko kana ai ne ai tauge na sai dai hai ge nan wa ma da nganga no yare kana ina hai re uda bani na oh adagi isanu pi ne ma wa han dai dai na re kai no bi ma nang na nang nu pi de sumai hai ji bo adum lai na kra mi na hai ka chu ka na taw ro da bi da ne na da ma hai ga matung da du ba mu han pan nan ko da mai na ni ma di am ta je amana manung dagi khumak pane ba uda bi da ai jing amroi da ning sing thong le yamna tenjen ba mo kana oi ni ke nang na bi ni kai no radio tai ba mayam je heng mo ma taw tam na loi hai le ram na kana manung changi jo ya kana oi ni ke nang na pi ni kai no yam nuai ado ima hauji se kaino koi mamau kya gi manem no oi biri je mau ahum lan pham ahum ado ima isi da gyan ta da bam leiri ichanupa ahan na koiramaga yai mana purakpa yai mana purakpa adugi yai magi nupi du na ni ne ahan nupa ahan maga khangnaram bajida nang nupi ni kaino harija nate manau nupi sida manau nupi ni ma khong hamba adida mayam bajina ma nupi da hangba kana no reti dai jibo haja kana wani nang nupi ni kaino mari karo ida jab na hajab ni da ai na hai da da bai ki da me ma bi adai di som da jo manau nupi du leiram ba taram ba ado ima wari zu nungai re do ngangai sungang hangdaba atai kolar da hangdaba wa ham ta ga hange imagi ichanu pa ahum jidane ngangai di mamau da dum hangbane ngasi di ichanu pa do ina hange koi nupi na haiba inba nupi yam lu na tawba ichanu pa je karam boyge nupi di loina lu na taw yai tare aduga ama nupa atom kanon mo atom bido adudi atin mai nupa da yam sathi ba mani ya da ba ima maupa nupa ga gi macha nupa atom baje atom gi mathang ni pakhang ama le ri atom nupa mari ni pakhang amju le ri ba lai di nupi thi da ba aga ojiki do mo atom mi do phai bo chu pu ema di nupa ngaka phaine aduga maje akwai chako bugo mu kai gum chal jonu pa jana nang yam thuna la kadam ya haibje ma haiba matam dra la hodra ba ra ka na ma thon dra pu bi madudi phatte he ima adui thabak to tawnu haibiu haire adagi di adu nu mitagi pu dra en ngang badagi mi bu sakhi bu tam ngam bra na haibu bu lo ile cha sing do hoi okay yam nungai imagi wari sida phi sana tarambani nokpuda phi sagani kawre na haibire toibi kainoni langdo na taina lonjan gini ko rani sara di amu angang ba feli do hangapa no fenjan gidana ne yam nungai wari am dang harang du thamjarage hoi nungai jare ma ai je kan tor kan thaban jong yam pam jai ba ko hoi ai thaban jong pam ji yum pala kan da nei pa bu tha ban jong cha da dai nong ri thi me tha ban jong ge na no jong ai ni ya ra ban ni ki de du no ma wa bi ji ku ko yam tang thong ga ne ka ani ra ko ma thong ga ko tong long ko hai ma na hoi na ji imana angang kya sura kan no angang yaudri ngai daro angang ani sure andezi ai ni na chuong bu thok pu ji nga ta ge du chuong ga me khara pa ma ko ni ne ek loi de bu yaw wai da re ni loi jiba hau da gina adagi di yung changa pu jina ma jara ai hai ba ke do indri no na sai nai na khara yaw ra tu odi ya to mon jara pu ba le ado imana lalu banina imaje ipam da jat ke ga ti khallam aroi adudi khan gi haban jong bagi da magda ipam da la edudi ming chat thiridra aduna ni ado ima adudi kari numita kaunai babung na pasana phudarabni na
ꯐꯨꯅꯕꯗꯣ ꯃꯥ ꯑꯗꯨꯝ ꯁꯧꯅꯕ ꯃꯥꯗꯤ ꯃꯤ ꯌꯥꯝ ꯀꯧꯒꯜꯂꯤꯗ ꯈꯟꯅꯔꯁꯨ ꯊꯤꯅ ꯉꯥꯡꯅꯤ ꯃꯥꯅ ꯀꯧꯔꯅꯤ ꯑꯩꯅ ꯀꯧꯔꯣꯏ ꯃꯥꯅ ꯑꯗꯨꯝ ꯀꯧꯔꯛꯀꯅꯤ ꯑꯣ ꯑꯗꯨ ꯀꯧꯔꯛꯄ ꯄꯥꯕꯨꯡꯁꯦ ꯌꯥꯝ ꯀꯥꯟꯗ ꯐꯩ ꯏꯃꯥꯅꯒ ꯀꯧꯕꯤꯔꯛꯀꯅꯨ ꯀꯥꯟꯅ ꯍꯥꯏꯈꯤꯕ ꯌꯥꯎꯕ꯭ꯔꯣ ꯍꯥꯏ ꯍꯥꯏ ꯇꯥꯅꯤꯡꯗꯦ ꯀꯥꯏꯅ ꯑꯣꯏꯅ ꯁꯜꯂꯤꯅꯦꯕ ꯑꯥ ꯀꯧꯕꯤꯔꯛꯀꯅꯨ ꯐꯨꯒꯩ ꯐꯨꯗꯣꯛꯑꯒ ꯑꯅ ꯏꯃꯥꯁꯦ ꯈꯔ ꯑꯗꯨꯝ ꯈꯔ ꯐꯥꯎꯅꯗꯤ ꯄꯥꯕꯨꯡꯁꯤꯗ ꯂꯩꯕꯤꯔꯛꯑꯦ ꯄꯥꯕꯨꯡꯅ ꯏꯃꯥꯗꯒꯤ ꯄꯥꯕꯨꯡꯅ ꯍꯦꯟꯅ ꯅꯨꯡꯁꯤꯁꯦ ꯄꯥꯕꯨꯡꯅ ꯏꯃꯥ ꯅꯨꯡꯁꯤꯕꯒ ꯏꯃꯥꯅ ꯄꯥꯕꯨꯡ ꯅꯨꯡꯁꯤꯕꯒꯁꯦ ꯏꯃꯥꯅ ꯄꯥꯕꯨꯡ ꯅꯨꯡꯁꯤꯕꯅ ꯈꯔ ꯍꯦꯜꯂꯦꯕ ꯉꯁꯥꯏꯗꯩ ꯇꯥꯔꯤꯕ ꯋꯥꯔꯤꯁꯤꯗ ꯌꯥꯝ ꯑꯗꯣ ꯅꯨꯡꯉꯥꯏꯔꯦ ꯏꯃꯥ ꯍꯧꯖꯤꯛꯀꯤ ꯏꯌꯥꯝꯕꯗꯣ ꯏꯇꯩꯗꯣ ꯏꯃꯥꯒꯤ ꯑꯗꯨꯏꯗꯣ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯃꯥꯁꯨ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯔꯥ ꯑꯗꯨꯒ ꯃꯆꯥ ꯃꯁꯨ ꯃꯃꯧ ꯂꯩꯗꯅ ꯄꯥꯟꯈ꯭ꯔꯕꯔꯥ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯦ ꯏꯃꯥ ꯃꯥꯗꯤ ꯑꯩꯅ ꯏꯆꯥꯅꯨꯄꯤ ꯄꯣꯛꯄ ꯑꯗꯨꯋꯥꯏꯗ ꯃꯥ ꯂꯩꯈꯤꯗꯔꯦ ꯑꯦ ꯀꯩ ꯇꯧꯕꯗ ꯂꯩꯈꯤꯗꯕꯅꯣ ꯏꯃꯥ ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯃꯉꯥꯡꯗꯕ ꯍꯥꯏꯗꯣꯏꯔꯥ ꯒꯥꯔꯤ ꯃꯅꯨꯡꯗ ꯁꯤꯔꯒ ꯂꯩꯔꯝꯃꯦ ꯑꯣ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯋꯥꯔꯤꯁꯦ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯗꯣ ꯉꯍꯥꯟ ꯑꯗꯣ ꯑꯉꯥꯡ ꯅꯨꯕꯤ ꯂꯩꯍꯧꯗꯕ꯭ꯔꯣ ꯃꯥ ꯄꯥꯕꯨꯡꯗꯨꯗꯤ ꯃꯌꯨꯝ ꯄꯥꯜꯂꯝꯗꯤꯌꯦ ꯑꯩꯅ ꯍꯜꯂꯛꯑꯦ ꯄꯥꯟꯕ ꯑꯣ ꯄꯥꯕꯨꯡꯗꯣ ꯋꯥꯈꯜ ꯑꯃ ꯈꯟꯈ꯭ꯔꯦꯅꯦ ꯄꯥꯜꯂꯔꯣꯏꯕ ꯑꯩꯅ ꯈꯪꯅꯕ ꯅꯨꯄꯤꯁꯤ ꯏꯅꯥꯎ ꯅꯨꯄꯥꯅ ꯂꯧ ꯂꯩꯔꯝꯃꯦꯅ ꯈꯪꯉꯦꯕ ꯄꯥꯜꯂꯛꯇ꯭ꯔꯦ ꯃꯥ ꯄꯥꯟꯈꯤꯗ꯭ꯔꯦ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯃꯥ ꯃꯈꯥ ꯇꯥꯕ ꯃꯊꯪꯒꯤ ꯐꯪꯕ ꯆꯥꯟꯁ ꯑꯃꯗ ꯑꯃꯨꯛ ꯋꯥꯔꯤ ꯅꯨꯡꯉꯥꯏꯅ ꯁꯥꯁꯤ ꯁꯥꯗꯤ ꯋꯥꯔꯤ ꯌꯥꯝ ꯂꯩ ꯄꯣꯠꯅꯤ ꯂꯣꯏ ꯄꯣꯟꯇꯦ ꯑꯗꯨ ꯍꯣꯏ ꯍꯣꯏ ꯏꯃꯥ ꯊꯝꯖꯔꯒꯦ ꯍꯣꯏ ꯏꯃꯥ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯍꯜꯂꯣ ꯍꯜꯂꯣ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯏꯃꯥ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯅꯣꯡꯄꯣꯛ ꯂꯣꯔꯦꯝ ꯈꯣꯏꯔꯣꯝ ꯆꯥꯎꯕꯤ ꯏꯃꯥ ꯈꯣꯏꯔꯣꯝ ꯆꯥꯎꯕꯤ ꯑꯍꯜꯂꯣꯟꯒꯤ ꯊꯧꯔꯝꯁꯤꯡ ꯑꯁꯤꯅ ꯑꯍꯥꯟꯕ ꯐꯪꯕꯤꯕ꯭ꯔꯥ ꯑꯩ ꯉꯁꯤ ꯑꯍꯥꯟꯕꯅꯦ ꯑꯗꯨꯗꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯁꯤ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯁꯤ ꯑꯗꯣ ꯍꯣꯏ ꯏꯃꯥꯁꯤ ꯀꯔꯤ ꯇꯧꯕꯤꯗꯣꯏꯅꯣ ꯑꯩꯁꯦ ꯏꯁꯩ ꯁꯛꯆꯒꯦ ꯑꯗꯣ ꯐꯣꯟꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯂꯥꯎꯠ ꯁ꯭ꯄꯤꯀꯔꯒ ꯊꯥꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯃꯥꯏꯅ ꯇꯧ ꯅꯦꯠꯋꯥꯛ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤ ꯑꯗꯣ ꯏꯃꯥꯁꯤ ꯂꯦꯡꯊꯣꯛ ꯂꯦꯡꯁꯤꯟ ꯈꯤꯇꯪ ꯇꯧꯕꯤꯌꯨ ꯑꯥꯎ ꯇꯧ ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯊꯥꯕꯤꯒꯅꯨ ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯊꯥꯕꯒꯤꯅꯅꯦ ꯑꯃꯨꯛ ꯇꯥꯕ ꯑꯃꯨꯛ ꯃꯥꯡꯕ ꯁꯥꯎꯟꯁꯦ ꯑꯃꯨꯛ ꯃꯥꯡꯕ ꯑꯃꯨꯛ ꯇꯥꯕ ꯇꯧꯋꯦꯕ ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯇꯥꯕꯤꯔꯕꯣ ꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯥꯔꯦ ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯑꯣ ꯃꯨꯊꯠꯄꯤꯔꯣ ꯑꯗꯨꯒ ꯋꯥꯔꯤ ꯅꯨꯡꯉꯥꯏꯅ ꯑꯥꯎ ꯁꯥꯔꯁꯤ ꯏꯃꯥꯒꯤ ꯃꯤꯡ ꯂꯧꯔꯦꯝꯕꯝꯗꯒꯤ ꯑꯥꯎ ꯈꯣꯏꯔꯣꯝ ꯆꯥꯎꯕꯤ ꯈꯣꯏꯔꯣꯝ ꯆꯥꯎꯕꯤ ꯀꯩ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦ ꯏꯃꯥ ꯉꯁꯤꯁꯦ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯧ ꯅꯨꯄꯤ ꯑꯃꯒꯤ ꯆꯥꯛꯀꯧꯕ ꯌꯥꯎꯔꯤꯌꯦ ꯉꯥ ꯊꯣꯡꯕ ꯆꯥꯔꯦ ꯃꯊꯦꯜ ꯃꯌꯥꯝ ꯆꯥꯔꯦ ꯑꯗꯨꯗꯤ ꯍꯥꯖꯃꯣꯂꯥ ꯑꯣꯏꯅꯕ ꯀꯣ ꯑꯗꯣ ꯏꯃꯥ ꯑꯥꯎ ꯀꯔꯤ ꯏꯁꯩ ꯁꯛꯀꯅꯤ ꯍꯥꯏꯕ ꯏꯁꯩ ꯑꯥꯎ ꯍꯣꯏ ꯍꯧꯕꯤꯔꯛꯑꯣ ꯏꯃꯥ ꯍꯧꯖꯔꯒꯦꯀꯣ ꯃꯇꯝ ꯀꯌꯥ ꯂꯦꯜꯂꯦ ꯑꯉꯥꯡ ꯑꯣꯏꯅ ꯑꯣꯏꯖꯕ ꯈꯪꯗꯅ ꯁꯥꯟꯅꯗꯨꯅ ꯂꯦꯜꯂꯦ ꯃꯇꯝ ꯀꯌꯥ ꯂꯦꯜꯂꯦ ꯑꯉꯥꯡ ꯑꯣꯏꯅ ꯌꯧꯕꯣꯜ ꯑꯣꯏꯔꯛꯂꯦ ꯑꯀꯤꯕ ꯂꯩꯔꯛꯇ꯭ꯔꯦ ꯃꯌꯥꯅ ꯀꯨꯞꯇꯨꯅ ꯍꯔꯤ ꯅꯥꯝ ꯁꯣꯜꯂꯨꯗ꯭ꯔꯦ ꯃꯇꯝ ꯀꯌꯥ ꯂꯦꯜꯂꯦ ꯑꯉꯥꯡ ꯑꯣꯏꯅ ꯑꯍꯜ ꯑꯣꯏꯔꯛꯂꯦ ꯁꯥꯒꯩ ꯆꯥꯎꯔꯛꯂꯦ ꯏꯆꯥ ꯏꯁꯨ ꯅꯨꯡꯁꯤꯕꯒꯤ ꯊꯧꯔꯤꯅ ꯄꯨꯂꯦ ꯄꯨꯟꯁꯤ ꯂꯣꯏꯔꯛꯂꯦ ꯄꯨꯟꯁꯤ ꯂꯣꯏꯔꯛꯂꯦ ꯑꯔꯣꯏꯕ ꯃꯇꯝ ꯂꯥꯛꯂꯦ ꯂꯣꯏꯅ ꯍꯨꯟꯇꯣꯛꯂꯝꯂꯦ
ꯃꯣꯡꯐꯝꯗ ꯇꯤꯜꯂꯦ ꯃꯇꯝ ꯀꯌꯥ ꯂꯦꯜꯂꯦ ꯑꯉꯥꯡ ꯑꯣꯏꯅ ꯀꯔꯤ ꯑꯣꯏꯅ ꯄꯣꯛꯄ ꯀꯅꯥꯁꯨ ꯈꯪꯗꯦ ꯀꯔꯃꯅ ꯂꯝꯖꯤꯡꯂꯦ ꯄꯣꯛꯄꯗꯤ ꯁꯣꯏꯔꯣꯏ ꯀꯔꯤ ꯑꯣꯏꯅ ꯄꯣꯛꯄ ꯀꯅꯥꯁꯨ ꯈꯪꯗꯦ ꯍꯪꯖꯧ ꯊꯤꯖꯧ ꯂꯝꯕꯤ ꯍꯜꯂꯛꯄ ꯅꯥꯏꯗꯕ हरी मागी सोरो नाक्ता लेंदना ले जबा चांदी हैबा हरिनी पीना हैबा हरिनी निंगलगा हंगानी सोइदना नंगना करी ओइना पोपा कनासु खंदे करी ओइना पोपा करी ओइना पोपा कनासु खंदे लोइजरे इमाना याई फरे इमा से नहावाई आंगांग कोई लेसाबी पुंक फागलक चही 10 13 मरीग सुरक्पगे कोई फने अमा कौना सेटपीम लैदाइने साइड येप खटलगा नामैगा कनो थोअगा सेप थोअगा लैबगी फने खुसेट अम लैबदो अदोय मनिंग चिंखलगा छत येप खटपदो अदो आई सेले हुजी सेले खंगे बै मा सेटलमगनेबा आई हुजिकसु सेलिको कोई चोंगमगनी खंगी माजे अदो चोंगी थाबकसु पांगसुदा सुई अदगिने डायमंड चैनल से आई थावा याम यावना ताजेयेबको अदो मोइगी इबुंगो जीवनदो मानने इसाई अमा सकपदो आई इसाईदो कावरे यामना नुंगाइबा नोइजि इसाई अमोंग सालो इसांगै इसाई सालो कइनो अमोंग तानसि अखोय दुम सई मा से दो सिदा सी थौरम जिदा सकपजिमा मतम फंगदबा इमा हाइदि इमा मयाम वारी सनाबजे कुइ कुइनजु सानै अदुगा मतमजे लोइगी बेक्ता खंगौदबा इसाई सकपै मतमसे लैतबा अदोने इमा ngसाइगी अदुमाइना इंखलकपै टाइमिंग दुदा खुबा इसाई गुंबा अखोइगी कांग दै इसाई सकपा दगी यौसंगदा हरि चटपा गान सुम लैददा अदुगुंबगा खगा तौबिरकप्रो अस खरादा नते याम तौखरजान इमाना ngसाइ सखिबदा अहल ओइरगले सागै चाउरगले इसाई सुनुशिबगी थौरी द पुल्ले हाइवे मतंगदो अदु याम फजब हाइतारे अदुदी खंगदेदा सुम थवाइनाने थवाइने इसाई याम पामजबको अदा आइदी इसाई याम सए अखोइगी मौगी फंक्शन गा सिंग करी गा सिंग तौबदो अदुम इसाई प्रोग्राम अदुम यावी अदगी खुबा इसाई होली अदुम चटली अदगी अदुम अखोई मयाम पुल्लगनि इसाई संगौनसी गाने इसाई संगौनबा नाकी अवाबदु कावीदना होय अदो खसिजु पुंसिगी मथेलमने मानी मा अदो इमा सुम खंगजनिंगबसे ngसाइगी इमा होइना दुमाइना अंगांग ओइरकपा टाइमिंग से करी करी मसानागा सानरके सुम अखोइना खंगकपदबौदा दुम अखोइ याम सानरमे हारिबा वहांग से इमा nghangi इमा सिंगदा अमुक्ता हंगक्त्रिबो वहांगनि करी करी मसाना सानरई खुलोकपि सानरकप्रा जेगाइ चोंबि सानरकप्रा खुलोकपि सानरई अदगी अथाली सानरई अदगी कबाती सानरई अदगी उ लाउबी अखोइगी आंगांग ओरिगैगी नहावाइगिदो उराउबी अदुगुंबगा सानरई उ लाउबी सानरई अदगी अथाली सानरई याम सानरईदा बोल लथोंबिदी सानरक्त्रो हल्लरो बोल लथोंबिदी सानरक्ते चैते कोटपिदी सानरक्त्रो चैते कोपी सानरई मरुंग कोनबिदी इमा मरुंग कोनबिजु सानरई नुंग मयाम हापगने
ꯀꯣ ꯃꯌꯥꯝ ꯇꯧꯔꯒ ꯅꯨꯡꯗꯥꯡꯕꯤ ꯁꯥꯟꯅꯔꯛꯏ ꯁꯤꯡꯒꯥꯏꯔꯣꯛꯄꯤꯗꯤ ꯁꯥꯟꯅꯔꯛꯑꯦ ꯑꯌꯥꯝꯕꯅ ꯁꯨꯝ ꯁꯥꯟꯅꯔꯦ ꯍꯧꯖꯤꯛꯇꯤ ꯁꯥꯟꯅꯈꯤꯗ꯭ꯔꯦꯀꯣ ꯑꯉꯥꯡꯁꯤꯡꯁꯦ ꯑꯩꯅ ꯃꯁꯥꯅ ꯅꯤꯡꯁꯤꯡꯂꯛꯏꯁꯦ ꯏꯃꯥꯅ ꯄꯜꯂꯛꯇꯕꯗꯨꯗ ꯑꯩꯅ ꯁꯨꯝ ꯄꯜꯂꯒ ꯁꯥꯟꯅꯔꯛꯄ꯭ꯔꯥ ꯍꯥꯏꯁꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯁꯤꯡꯒꯥꯏꯔꯣꯛꯄꯤ ꯃꯔꯨꯝ ꯀꯣꯟꯕꯤ ꯆꯩꯇꯦꯛ ꯀꯣꯠꯄꯤ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅꯁꯤꯡꯁꯦ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯀꯥꯎꯔꯝꯂꯒꯅꯤ ꯈꯪꯉꯝꯃꯣꯏꯅ ꯈꯜꯂꯦ ꯍꯧꯖꯤꯛ ꯍꯧꯔꯛꯏꯕ ꯑꯉꯥꯡꯁꯦ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯁꯤꯡꯁꯤꯗꯤꯀꯣ ꯑꯗꯨꯒꯨꯝꯕꯩ ꯃꯁꯥꯟꯅꯗꯣ ꯑꯃꯠꯇ ꯎꯗ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯇꯝꯒꯤ ꯁꯥꯟꯅꯕꯅ ꯈꯨꯁꯥꯟꯅ ꯑꯃ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯈꯨꯁꯥꯟꯅꯕꯅ ꯈꯨꯁꯥꯟꯅ ꯑꯃꯅꯦꯕ ꯑꯩꯈꯣꯏ ꯃꯇꯝꯒꯤ ꯑꯉꯥꯡꯁꯤꯡꯗꯤ ꯁꯨꯡꯉꯩ ꯃꯇꯝꯁꯦ ꯂꯝꯄꯥꯛꯇ ꯊꯣꯛꯑꯅꯤ ꯀꯥ ꯃꯌꯥꯝ ꯌꯥꯠꯂꯅꯤ ꯑꯗꯒꯤ ꯀꯕꯥꯇꯤ ꯁꯥꯟꯅꯔꯅꯤ ꯑꯗꯒꯤ ꯃꯔꯨꯝ ꯀꯣꯟꯕꯤ ꯁꯥꯟꯅꯔꯅꯤ ꯑꯗꯒꯤ ꯆꯩꯇꯦꯛ ꯀꯣꯠꯄꯤ ꯁꯥꯟꯅꯔꯅꯤ ꯑꯗꯣ ꯏꯃꯥ ꯈꯣꯡꯖꯣꯡꯕꯤ ꯈꯣꯡ ꯊꯥꯡꯒꯠꯂꯒ ꯈꯣꯡ ꯑꯃ ꯈꯣꯡ ꯑꯅꯤ ꯊꯥꯡꯒꯠꯂꯒ ꯆꯣꯡꯕꯤꯗꯣ ꯑꯗꯨꯒꯨꯝꯕꯒꯁꯨ ꯌꯥꯝ ꯁꯥꯟꯅꯔꯛꯑꯦ ꯑꯗ ꯑꯃ ꯆꯤꯊꯔꯦ ꯍꯥꯏꯔꯛꯇꯧꯕ ꯌꯥꯎꯔꯛꯇꯧꯔ ꯁꯨꯝ ꯈꯜꯂꯒ ꯌꯥꯎꯔꯛꯇꯕ ꯑꯃ ꯌꯥꯎꯔꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯃꯟ ꯑꯣꯟꯕꯤ ꯁꯥꯟꯅꯔꯛꯇ꯭ꯔꯣ ꯏꯃꯥ ꯃꯟ ꯑꯣꯟꯕꯤꯒꯁꯨ ꯌꯥꯝ ꯁꯥꯟꯅꯔꯛꯑꯦ ꯑꯗꯣ ꯏꯃꯥ ꯆꯔꯨ ꯐꯨꯗꯤꯠꯇ ꯃꯟ ꯑꯣꯜꯂꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯈꯨꯀꯨꯠ ꯍꯥꯝꯕꯗ ꯀꯞꯄꯤꯗꯣ ꯇꯧꯔꯛꯄ꯭ꯔꯥ ꯏꯃꯥ ꯆꯨꯍꯤꯒ ꯇꯩꯕꯤꯗꯣ ꯑꯗꯣ ꯌꯥꯝ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯌꯥꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯈꯪꯉꯛꯄꯗꯗꯤ ꯑꯗꯨꯝ ꯁꯥꯄꯣꯟ ꯑꯗꯨ ꯁꯝꯄꯨꯐꯧꯗ ꯂꯩꯔꯝꯗ꯭ꯔꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯀ꯭ꯂꯤꯅꯤꯛ ꯁꯤꯀꯤ ꯄꯤꯕꯗꯨ ꯃꯈꯥꯏ ꯄꯤꯕꯗꯨꯗꯤ ꯂꯩꯔꯝꯃꯦ ꯑꯗꯣ ꯏꯃꯥ ꯍꯣꯏ ꯃꯇꯝꯗꯗꯤ ꯆꯦꯡꯍꯤ ꯂꯨꯖꯕꯗ ꯆꯦꯡꯍꯤ ꯃꯌꯥꯁꯦ ꯀꯔꯤꯒ ꯍꯥꯞꯄꯒ ꯇꯧꯕꯤꯒꯦꯕ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗ ꯆꯤꯡꯍꯤ ꯂꯨꯖꯔꯛꯏ ꯍꯤꯛꯁꯨ ꯌꯥꯝ ꯂꯩꯅꯩ ꯍꯤꯛꯄꯨ ꯌꯥꯝ ꯂꯩ ꯍꯤꯛꯄꯤ ꯌꯥꯝ ꯂꯩ ꯑꯗꯒꯤ ꯁꯝꯄꯨ ꯃꯁꯛ ꯈꯪꯗꯦ ꯑꯗꯒꯤ ꯎꯇꯤꯅ ꯆꯔꯨ ꯃꯩ ꯊꯥꯔꯅꯤꯀꯣ ꯑꯗꯨꯒ ꯎꯇꯤ ꯆꯨꯝꯃꯅꯤ ꯎꯇꯤ ꯆꯨꯝꯕꯒꯤ ꯃꯆꯨꯝꯗꯨꯅꯅꯦ ꯐꯤꯔꯣꯟ ꯁꯨꯅꯅꯤ ꯀꯣꯛ ꯂꯨꯖꯅꯤ ꯑꯗꯨ ꯏꯔꯨꯖꯕ ꯂꯣꯏꯔꯒꯅꯦ ꯆꯨꯍꯤꯁꯦ ꯐꯖꯅ ꯆꯐꯨ ꯑꯃꯗ ꯊꯤꯠꯂꯅꯤ ꯑꯗꯨꯒ ꯆꯨꯍꯤꯗꯨ ꯇꯩꯔꯤꯅꯤ ꯑꯗꯣ ꯑꯗꯒꯤ ꯍꯩꯕꯤ ꯑꯀꯪꯕꯗꯣ ꯑꯗꯣ ꯁꯥꯄꯣꯟꯁꯤꯗꯤ ꯀꯔꯤꯅ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯤꯔꯛꯀꯦ ꯁꯥꯄꯣꯟꯒꯨꯝꯕ ꯁꯥꯄꯣꯟꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯇ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯐꯤ ꯑꯃꯣꯠꯄ ꯀꯣꯟꯅꯅꯕ ꯑꯩꯈꯣꯏ ꯈꯥꯡꯉꯦꯟ ꯃꯆꯥꯗꯣ ꯈꯥꯡꯉꯦꯟ ꯃꯣꯔꯦ ꯁꯥꯄꯣꯟ ꯈꯥꯡꯉꯦꯟꯗꯣ ꯃꯣꯔꯦ ꯁꯥꯄꯣꯟꯗꯣ ꯑꯗꯨꯒꯨꯝꯕ ꯁꯤꯖꯤꯟꯅꯔꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅꯅꯦ ꯑꯌꯥꯝꯕꯅ ꯎꯇꯤ ꯆꯨꯝꯃꯒ ꯉꯥꯕꯣꯡ ꯁꯨꯔꯛꯏꯗꯣ ꯑꯌꯥꯝꯕꯅ ꯎꯇꯤꯁꯦ ꯂꯣꯏ ꯆꯨꯝꯃꯒꯅꯦ ꯁꯨꯝ ꯐꯃꯨꯡ ꯐꯥꯅꯨꯡꯒꯤ ꯐꯤꯔꯣꯜ ꯑꯗꯒꯤ ꯐꯩꯖꯨꯞꯀꯥꯟꯗ ꯀꯥꯏꯗ ꯁꯨꯔꯛꯑꯦꯕꯀꯣ ꯑꯗꯒꯤ ꯑꯍꯟꯕ ꯁꯨꯒꯦ ꯍꯥꯏꯔꯒꯅ ꯁꯨꯙꯥꯒꯥꯅ ꯂꯩꯌꯦꯕꯀꯣ ꯁꯨꯙꯥ ꯑꯗꯨ ꯇꯧꯔꯒ ꯂꯩꯔꯒꯅꯦ ꯁꯨꯙꯥꯗꯨꯅꯅꯦ ꯂꯥꯛꯑꯒ ꯁꯨꯏ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯤ ꯁꯪꯁꯥꯔ ꯑꯃꯅꯤꯗ ꯍꯧꯖꯤꯛꯀꯥꯟꯗꯤ ꯌꯥꯝ ꯊꯤ ꯈꯦꯠꯅꯈ꯭ꯔꯦꯗ ꯑꯁꯦꯡꯕꯅꯦ ꯏꯃꯥ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯆꯦꯡꯍꯤꯁꯦ ꯐꯨꯠꯄꯁꯤꯗ ꯍꯥꯞꯄ ꯃꯌꯥꯟꯁꯦ ꯀꯔꯤ ꯆꯦꯡꯍꯤ ꯐꯨꯠꯄꯒꯤ ꯃꯌꯥꯟꯗꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯍꯥꯞꯅꯩꯀꯣ ꯍꯥꯞꯅꯩ ꯈꯣꯡꯖꯥꯏ ꯅꯥꯄꯤ ꯈꯣꯡꯖꯥꯏ ꯅꯥꯄꯤ ꯍꯩꯃꯥꯡ ꯍꯧꯖꯤꯛ ꯆꯦꯡꯍꯤ ꯐꯨꯠꯂꯤꯕ꯭ꯔꯥꯅꯦ ꯑꯗꯨꯝ ꯌꯥꯎꯋꯦ ꯐꯨꯠꯄ ꯍꯩꯕꯤ ꯃꯅꯥ ꯑꯗꯒꯤ ꯍꯩꯃꯥꯡ ꯃꯅꯥ ꯁꯪꯕ꯭ꯔꯩ ꯃꯅꯝ ꯅꯨꯡꯁꯤꯕ ꯁꯪꯕ꯭ꯔꯩ ꯑꯗꯒꯤ ꯑꯇꯩ ꯑꯩꯈꯣꯏꯒꯤ ꯆꯦꯛꯄꯟꯗ ꯑꯩꯈꯣꯏꯅ ꯄꯤꯛꯏꯉꯩꯗ ꯑꯅꯣꯛ ꯁꯥꯔꯒ ꯎꯞꯄ ꯎꯔꯤ ꯃꯔꯤ ꯑꯃ ꯂꯩꯌꯦ ꯍꯪꯒꯄꯥꯟꯗꯣ ꯑꯗꯨ ꯀꯔꯤ ꯃꯃꯤꯡ ꯀꯧꯕꯅꯣ ꯈꯪꯗꯦ ꯑꯗꯨꯁꯨ ꯍꯥꯞꯄꯦ ꯑꯩꯁꯤꯗ ꯀꯔꯝꯕ ꯃꯍꯥꯗꯦꯁꯇꯩ ꯂꯥꯛꯄꯅꯣ ꯑꯝꯇ ꯈꯪꯉꯝꯗ꯭ꯔꯤꯁꯤꯅ ꯂꯩꯕꯥꯛ ꯂꯩ ꯀꯧꯋꯦ ꯑꯗꯨ ꯂꯩꯕꯥꯛ ꯂꯩ ꯀꯧꯕ꯭ꯔꯥ ꯏꯃꯥ ꯂꯩꯕꯥꯛ ꯂꯩ ꯃꯅꯥ ꯊꯥꯊꯥ ꯂꯥꯎꯕꯗꯣ ꯃꯅꯥ ꯊꯥꯊꯥ ꯂꯥꯎꯔꯒ ꯎꯔꯤ ꯑꯣꯏꯅ ꯍꯪꯒꯄꯥꯟ ꯑꯣꯏꯅ ꯑꯅꯣꯛꯀ ꯁꯦꯝꯃꯒ ꯌꯥꯝ ꯎꯞꯅꯕꯗꯣ ꯃꯥꯅꯦ ꯂꯩꯕꯥꯛ ꯂꯩ ꯑꯗꯨꯏꯗꯨꯁꯨ ꯍꯥꯞꯄꯦ ꯆꯦꯡꯍꯤ ꯐꯨꯠꯄꯗ ꯃꯥꯅꯦ ꯑꯗꯨꯒꯨꯝꯕꯒꯗ ꯍꯥꯞꯄꯒꯅꯦ ꯐꯨꯠꯂꯦ ꯊꯥꯏꯅꯗꯤ ꯆꯦꯡꯍꯤ ꯆꯐꯨ ꯌꯦꯟꯖꯤꯟꯁꯨ ꯅꯥꯏꯅꯩ ꯆꯦꯡꯍꯤ ꯌꯦꯟꯖꯤꯟꯁꯨ ꯍꯥꯞꯄꯤ ꯌꯦꯟꯖꯤꯟ ꯑꯀꯨꯞꯄꯤꯁꯨ ꯍꯥꯞꯄꯤ ꯌꯦꯟꯖꯤꯟ ꯑꯃꯨꯕꯤꯁꯨ ꯍꯥꯞꯄꯤ ꯑꯗꯨ ꯐꯨꯠꯂꯒ ꯐꯖꯅ ꯂꯨꯖꯔꯒ ꯃꯗꯩꯗ ꯁꯝꯁꯤ ꯅꯥꯞ ꯂꯥꯎꯅꯩ ꯍꯧꯖꯤꯛꯀꯤꯗꯤ ꯁꯝꯄꯨ ꯂꯨꯖꯔꯦ ꯍꯤꯛꯁꯨ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯑꯗꯩ ꯄꯣꯛꯅ ꯄꯪꯍꯧꯗ ꯍꯧꯔꯦ ꯑꯩꯈꯣꯏ ꯃꯇꯝꯗꯗꯤ ꯄꯣꯛ ꯀꯌꯥ ꯍꯧꯅꯗꯦꯕꯀꯣ ꯏꯃꯥ ꯍꯣꯏꯁꯦ ꯍꯧꯖꯤꯛ ꯄꯣꯛ ꯌꯥꯝ ꯍꯧꯔꯝꯗꯧ ꯃꯥꯟꯗꯦ ꯍꯥꯏꯕꯗꯤ ꯅꯍꯥꯟꯋꯥꯏꯒꯤ ꯑꯗꯨꯝ ꯆꯦꯡꯍꯤ ꯎꯇꯤ ꯂꯨꯖꯔꯛꯄꯅꯤꯅ ꯄꯣꯛ ꯌꯥꯝ ꯍꯧꯔꯦ ꯍꯧꯖꯤꯛꯇꯤ ꯆꯦꯡꯍꯤꯁꯤ ꯀꯌꯥ ꯂꯨꯅꯗ꯭ꯔꯦ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯁꯨ ꯃꯇꯝꯒꯤ ꯆꯠꯅꯕꯤ ꯑꯍꯜ ꯑꯣꯏꯔꯒꯁꯨ ꯀꯣ ꯌꯥꯎꯖꯔꯤꯕꯅꯦꯕ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯂꯨꯖꯔꯕꯅꯤꯅꯅꯦ ꯄꯣꯛꯇꯤ ꯍꯧꯔꯦ ꯄꯣꯛ ꯍꯤꯗꯥꯛꯁꯦ ꯄꯪꯁꯪꯗ ꯁꯪꯉꯦ ꯑꯗꯨꯒꯅꯦ ꯑꯗꯨꯝ ꯃꯇꯝꯒꯤ ꯌꯥꯋꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯃꯇꯝꯒꯤ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯌꯥꯎꯔꯒ ꯑꯗꯨꯝ ꯂꯩꯔꯦ ꯑꯩꯈꯣꯏꯁꯦ ꯍꯣꯏ ꯏꯃꯥ ꯑꯗꯨꯗꯤ ꯁꯤꯅ ꯈꯔ ꯄꯤꯛꯊꯔꯤꯉꯩꯒꯤ ꯋꯥꯔꯤꯅꯤ ꯈꯔ ꯆꯥꯎꯈꯠꯂꯛꯄꯩ ꯋꯥꯔꯤ ꯑꯃꯨꯛ ꯍꯧꯔꯁꯤ ꯌꯥꯏꯀꯣ ꯏꯃꯥ ꯌꯥꯏ खरा चाउरकपजे चही कयामुक्ता चाउरके इमा हा खरा चाउखलकपजे चही कयामुक्ता चाउरके इमा जे
ꯂꯩꯁꯥꯕꯤ ꯆꯍꯤꯁꯦ ꯐꯥꯔꯛꯄꯁꯦ ꯑꯩꯈꯣꯏꯁꯦ ꯆꯍꯤ 10ꯒ 3 ꯍꯥꯏꯔꯛꯄ ꯑꯗꯨꯋꯥꯏꯗ ꯑꯩꯈꯣꯏ ꯌꯨꯝ ꯄꯥꯜꯂꯦ ꯑꯩꯈꯣꯏ ꯃꯇꯝꯗꯗꯤ ꯆꯍꯤꯁꯦ ꯑꯗꯣ ꯏꯃꯥꯁꯨ ꯁꯤꯅ ꯁꯤ ꯂꯩꯈ꯭ꯔꯦꯀꯣ ꯑꯩꯅ ꯍꯪꯖꯅꯤꯡꯕ ꯑꯃ ꯋꯥꯠꯍꯧꯔꯦ ꯑꯩꯈꯣꯏꯒꯤ ꯌꯦꯡꯙꯧꯁꯦ ꯌꯥꯜꯂꯒ ꯌꯦꯡꯙꯧꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯨꯠꯇꯣꯛꯑꯒ ꯍꯧꯖꯤꯛꯀꯤ ꯌꯦꯟꯖꯤꯟ ꯑꯃꯨꯕꯤꯁꯦ ꯌꯦꯟꯖꯤꯟ ꯑꯃꯨꯕꯤꯁꯦ ꯃꯅꯥꯁꯦ ꯍꯦꯛꯑꯒ ꯂꯣꯏꯅ ꯆꯥꯝꯊꯣꯛꯑꯒ ꯊꯨꯝ ꯊꯥꯛꯑꯒ ꯁꯨꯔꯒ ꯆꯥꯔꯛꯄ꯭ꯔꯥ ꯏꯃꯥ ꯑꯗꯨꯁꯨ ꯑꯩꯈꯣꯏꯃꯛꯇꯤ ꯆꯥꯔꯛꯇ꯭ꯔꯦꯕꯀോ ꯑꯗꯨ ꯀꯅꯥꯒꯨꯝꯕꯅ ꯑꯗꯨꯝ ꯑꯗꯨꯒꯨꯝꯕ ꯄꯣꯠꯇꯣ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯒ ꯑꯗꯨꯝ ꯆꯥꯔꯛꯄ ꯑꯗꯨꯝ ꯌꯥꯎꯋꯦ ꯆꯣꯔꯣꯐꯣꯟ ꯃꯅꯥꯗ ꯊꯨꯝ ꯍꯥꯞꯄꯒ ꯀ꯭ꯋꯥꯒꯤ ꯇꯥꯏꯞꯇ ꯆꯥꯕꯗꯨꯗꯤ ꯆꯥꯕꯤꯔꯛꯄ꯭ꯔꯥ ꯏꯃꯥ ꯆꯥꯔꯛꯏ ꯑꯗꯨꯒꯨꯝꯕꯒ ꯌꯥꯝ ꯆꯥꯔꯛꯏ ꯀꯩꯅꯣꯅꯦ ꯃꯌꯥꯝ ꯏꯟꯇꯔꯚꯤꯌꯨꯁꯦ ꯑꯩꯈꯣꯏ ꯃꯤꯁ ꯅꯤꯝꯂꯥꯁ ꯅꯣꯡꯃ ꯂꯧꯊꯣꯛꯆꯒꯦ ꯌꯥꯝ ꯈꯪꯉꯝꯃꯦꯕ ꯑꯩꯗꯤ ꯈꯪꯗꯦ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯄꯣꯛꯂꯛꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯑꯝꯇ ꯈꯪꯍꯧꯗ꯭ꯔꯦ ꯆꯍꯤꯁꯦ ꯌꯥꯝꯖꯜꯂꯛꯑꯕꯅꯤꯅ ꯍꯅꯨꯕꯤꯒ ꯂꯣꯏꯅꯔꯛꯄꯅ ꯃꯤꯁ ꯄꯨꯁꯄꯔꯥꯅꯤꯅ ꯍꯅꯨꯕꯤꯒ ꯂꯣꯏꯅꯔꯛꯄꯅꯤ ꯈꯪꯕꯅ ꯑꯩꯅ ꯈꯪꯕ ꯍꯣꯏ ꯑꯗ ꯑꯩꯁꯦ ꯀꯥꯜꯂꯒ ꯂꯥꯛꯈ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯅꯤꯡꯁꯤꯡꯕ ꯑꯃ ꯏꯊꯣꯛ ꯊꯣꯛꯇ꯭ꯔꯦꯕ ꯑꯁ ꯊꯥꯏꯅꯗꯤ ꯑꯩꯈꯣꯏꯁꯨ ꯄꯤꯛꯏꯉꯩꯗ ꯖꯥꯠ ꯖꯥꯠꯇꯤ ꯇꯧꯔꯛꯏꯗ ꯈꯔꯕꯨꯗꯤ ꯅꯤꯡꯁꯤꯡꯉꯦ ꯑꯗꯣ ꯍꯣꯏ ꯐꯔꯦ ꯁꯤꯁꯨ ꯋꯥꯔꯤ ꯑꯃ ꯑꯣꯏꯔꯦ ꯑꯗꯣ ꯏꯃꯥꯒꯤ ꯆꯥꯎꯈꯠꯂꯛꯄꯒꯤ ꯋꯥꯔꯤꯁꯦ ꯏꯃꯥꯅ ꯀ꯭ꯂꯥꯁ ꯀꯌꯥꯗꯒꯤ ꯅꯨꯄꯥ ꯈꯪꯅꯕ ꯍꯧꯕꯤꯔꯛꯀꯦ ꯑꯩꯈꯣꯏꯁꯦ ꯀ꯭ꯂꯥꯁꯁꯦ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯇꯝꯃꯛꯇ꯭ꯔꯦꯕꯀꯣ ꯃꯦꯇ꯭ꯔꯤꯛ ꯐꯥꯎꯗꯤ ꯀꯥꯕꯛ ꯊꯥꯗꯣꯔꯛꯑꯦ ꯑꯗꯨ ꯃꯦꯇ꯭ꯔꯤꯛ ꯊꯥꯗ꯭ꯔꯤꯉꯩꯗꯒꯤ ꯅꯨꯄꯥ ꯈꯪꯅꯕ꯭ꯔꯣ ꯃꯇꯝꯗꯨꯗ ꯃꯦꯇ꯭ꯔꯤꯛꯀ ꯊꯥꯔꯛꯄ ꯑꯁꯤꯗꯤ ꯂꯩꯀꯥꯏꯗꯨꯗ ꯇꯣꯞꯀ ꯑꯣꯏꯔꯝꯒꯅꯤ ꯃꯥ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯇꯝ ꯑꯃꯗꯗꯤ ꯅꯨꯄꯤꯗꯤ ꯂꯥꯏꯔꯤꯛ ꯇꯝꯗꯧ ꯅꯠꯇꯦ ꯌꯨꯝꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯁꯨꯗꯅ ꯂꯩꯗꯧꯅꯦ ꯒꯥꯅ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯍꯥꯏꯕꯒꯤ ꯆꯠꯅꯕꯤ ꯃꯈꯣꯏ ꯑꯗꯨꯝ ꯇꯥꯖꯩꯌꯦꯕ ꯃꯇꯝ ꯑꯃꯗꯗꯤ ꯏꯃꯥꯒꯤ ꯃꯇꯝꯗꯗꯤ ꯄꯨꯂꯤꯁ ꯊꯥꯅꯥ ꯑꯣꯏꯕꯤꯔꯨꯔꯥꯎꯅ ꯀꯧꯏ ꯀꯣꯏꯔꯣꯠ ꯂꯣꯠꯅꯩꯌꯦ ꯃꯇꯝꯗꯨꯗꯅꯦ ꯊꯅꯥ ꯑꯣꯏꯍꯧꯗꯕꯒꯤꯅꯦ ꯑꯩꯈꯣꯏꯁꯤ ꯆꯥꯛꯏꯅꯦꯕꯀꯣ ꯑꯗꯨꯅꯦ ꯍꯧꯖꯤꯛ ꯈꯛꯇ ꯑꯩꯗꯤ ꯄꯪꯉꯤꯗ ꯀꯣꯟꯅ ꯊꯅꯥ ꯌꯥꯝ ꯈꯜꯂꯝꯗꯣꯏꯅꯤ ꯑꯣꯏꯅꯤꯡꯉꯤ ꯑꯗꯒꯤ ꯇ꯭ꯔꯥꯐꯤꯛ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗꯒ ꯁꯥꯏꯟ ꯇꯧꯕꯗꯣ ꯑꯗꯨ ꯌꯥꯝ ꯄꯥꯝꯃꯦ ꯑꯗ ꯊꯕꯛꯁꯨ ꯌꯥꯝꯅ ꯍꯣꯡꯉꯦ ꯑꯩꯈꯣꯏ ꯃꯇꯝꯗꯗꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯇꯧꯍꯧꯗꯕꯒꯤ ꯋꯥꯅꯦ ꯑꯗꯨ ꯅꯣꯏ ꯄꯥꯕꯨꯡ ꯍꯣꯏꯕꯨꯗꯤ ꯑꯗꯨꯝ ꯊꯕꯛ ꯑꯗꯨꯝ ꯇꯧꯋꯦ ꯑꯗꯣ ꯑꯩꯈꯣই ꯀꯩꯅꯣ ꯐꯥꯎ ꯑꯗꯨꯝ ꯃꯇꯝꯁꯤꯒꯤ ꯄꯣꯠꯁꯦ ꯃꯇꯝꯗꯨꯒꯤꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯈꯣꯠꯄꯁꯦ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯂꯥꯏꯔꯤꯛ ꯇꯝꯕꯁꯦ ꯀꯌꯥ ꯄꯥꯝꯅꯗꯦ ꯅꯨꯄꯤꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯀꯩꯀꯥꯟꯗꯣꯏꯅꯣ ꯃꯤꯒꯤ ꯑꯣꯏꯈꯤꯅꯤꯉꯥꯏꯅꯤ ꯑꯗꯨ ꯑꯣꯏꯈꯤꯅꯤꯉꯥꯏꯅꯤ ꯍꯥꯏꯕꯒꯤ ꯅꯨꯄꯤꯗꯗꯤ ꯌꯥꯝ ꯏꯟꯇꯔꯦꯁ ꯂꯧꯅꯗꯕꯒꯤ ꯃꯇꯝꯗꯣ ꯑꯣꯏꯌꯦꯕ ꯏꯃꯥ ꯍꯣꯏ ꯍꯥꯛꯇꯛꯁꯦ ꯍꯣꯏ ꯍꯣꯏ ꯑꯗꯨꯅ ꯃꯇꯝꯗꯨꯗꯗꯤ ꯆꯥꯕ ꯊꯛꯄꯁꯨ ꯌꯥꯝꯅ ꯋꯥꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯕ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯦ ꯂꯥꯏꯔꯕꯒ ꯏꯅꯥꯛ ꯈꯨꯟꯕꯒ ꯐꯤꯖꯦꯠ ꯆꯥꯛꯇꯦꯠ ꯆꯞ ꯃꯥꯟꯅꯔꯦ ꯆꯥꯛꯆꯥ ꯌꯨꯊꯛ ꯆꯞ ꯃꯥꯟꯅꯔꯦ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯗꯤ ꯌꯥꯝ ꯋꯥꯏꯑꯦꯕ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯦ ꯃꯄꯨꯡ ꯐꯥꯅ ꯇꯝꯕ ꯉꯝꯃꯛꯇꯦ ꯑꯗꯨꯅ ꯈꯔ ꯑꯩꯈꯣꯏꯅ ꯇꯝꯖꯔꯛꯄ ꯈꯔꯗꯣ ꯍꯧꯖꯤꯛ ꯇꯝꯃꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯒ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗ ꯇꯝꯃꯛꯄꯁꯤꯒ ꯑꯗꯨꯒꯤ ꯑꯦꯛꯁꯄꯔꯤꯌꯦꯟꯁꯇꯤ ꯑꯗꯨꯝ ꯈꯦꯠꯅꯩꯌꯦꯕ ꯈꯦꯠꯅꯩ ꯑꯩꯈꯣꯏꯒꯤꯗꯗꯤ ꯊꯥꯏꯅꯒꯤ ꯂꯥꯏꯔꯤꯛꯁꯦ ꯃꯦꯇ꯭ꯔꯤꯛ ꯄꯥꯁ ꯇꯧꯕꯒ ꯍꯧꯖꯤꯛꯀꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯕꯒ ꯆꯞ ꯃꯥꯟꯅꯕ ꯀꯩꯅꯣꯗ ꯂꯩ ꯂꯦꯚꯦꯟꯗ ꯂꯩ ꯍꯥꯏꯇꯥꯔꯦ ꯃꯥꯅꯦ ꯑꯗꯣ ꯑꯗꯨꯝ ꯌꯥꯝꯅ ꯁꯥꯡꯊꯅ ꯇꯝꯃꯛꯄ ꯉꯝꯃꯛꯇꯦ ꯑꯗꯒꯤꯗꯤ ꯆꯍꯤ 13 ꯌꯨꯝ ꯄꯥꯟꯊꯣꯛꯑꯦ ꯑꯗꯩꯗꯤ ꯏꯆꯥ 3 ꯄꯣꯛꯊꯣꯛꯑꯦ ꯑꯩꯈꯣꯏꯅ ꯄꯣꯛꯄ ꯏꯆꯥꯗꯣ ꯆꯍꯤ 94-50 ꯃꯌꯥ ꯍꯩꯖꯤꯜꯂꯛꯀꯗꯧꯔꯦꯕꯀꯣ ꯅꯧꯅ ꯌꯨꯝ ꯄꯥꯜꯂꯕꯅꯤꯅ ꯑꯗꯒꯤ ꯏꯁꯨ ꯆꯥꯎꯔꯦ ꯏꯁꯨ 9-10 ꯃꯌꯥ ꯁꯨꯖꯜꯂꯛꯑꯦ ꯏꯁꯨꯁꯨ ꯌꯨꯝ ꯄꯥꯟꯕ ꯌꯥꯎꯔꯝꯃꯅꯤ ꯏꯁꯨ ꯌꯨꯝꯗꯤ ꯄꯥꯟꯗ꯭ꯔꯤ ꯁꯥꯒꯩꯗꯤ ꯈꯔ ꯆꯥꯎꯔꯦ ꯏꯁꯨ 10 ꯁꯨꯖꯜꯂꯛꯑꯗꯤ ꯏꯁꯨꯗꯣ 12 ꯊꯥꯗꯧꯔꯤ ꯏꯁꯨ ꯅꯨꯄꯥ ꯑꯍꯟꯗꯣ 12 ꯊꯥꯗꯧꯔꯤ ꯑꯗꯨꯝ ꯆꯥꯎꯔꯦ ꯍꯥꯏꯕ ꯈꯪꯗꯦꯗ ꯄꯨꯟꯁꯤꯁꯦ ꯑꯗꯨꯝ ꯅꯥꯗ ꯌꯦꯛꯇꯅ ꯁꯨꯝ ꯂꯩꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯦ ꯅꯣꯏ ꯃꯌꯥꯝꯒ ꯎꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯕ ꯏꯁꯩ ꯈꯔ ꯁꯛꯄ ꯑꯗꯒꯤ ꯃꯌꯥꯝ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯐꯝꯗ ꯊꯣꯛꯑꯒꯅꯦ ꯑꯩ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯁꯨ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯅꯅꯦ ꯃꯌꯥꯝ ꯊꯣꯛꯑꯒ ꯋꯥ ꯈꯔ ꯅꯣꯛꯄ ꯑꯗꯒꯤ ꯃꯌꯥꯝ ꯈꯔ ꯂꯥꯡꯃꯤꯟꯅꯕ ꯈꯣꯠꯃꯤꯟꯅꯕ ꯈꯔ ꯂꯥꯡꯕ ꯈꯣꯠꯄ ꯈꯔ ꯆꯠꯄ ꯈꯣꯠꯄ ꯈꯔꯁꯨ ꯑꯗꯨꯝ ꯄꯥꯝꯖꯩꯌꯦꯕ ꯑꯩꯈꯣꯏꯁꯦ ꯅꯍꯥꯟꯁꯤꯒꯤ ꯋꯥꯍꯣꯡꯒꯤ ꯁꯪꯒꯥꯕ ꯅꯨꯃꯤꯠꯇꯣ ꯕꯖꯥꯔ ꯁꯦꯡꯃꯥꯏ ꯕꯖꯥꯔꯗ ꯋꯥꯍꯣꯡ ꯁꯪꯒꯥꯕꯗꯣ ꯑꯗꯒ ꯑꯩꯈꯣꯏ ꯂꯥꯛꯑꯝꯃꯤꯅꯦ ꯑꯩꯈꯣꯏ ꯌꯥꯎꯋꯦ ꯑꯗꯣ ꯏꯃꯥ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ ꯏꯃꯥꯁꯦ ꯍꯣꯏ ꯀ꯭ꯂꯥꯁ 10 ꯊꯥꯕ ꯈꯣꯠꯄ ꯍꯥꯏꯔꯦ ꯀ꯭ꯂꯥꯁ ꯀꯌꯥꯗꯒꯤ ꯅꯨꯄꯥ ꯈꯪꯅꯕ ꯍꯧꯔꯛꯀꯦꯕ ꯈꯪꯅꯕꯁꯦ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏ ꯋꯥꯔꯤꯁꯤꯗꯤ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯁꯤꯔꯖꯥꯠꯅꯤꯗ ꯑꯩꯈꯣꯏ ꯅꯣꯏ ꯄꯥꯕꯨꯡꯁꯤꯒ ꯑꯩꯒꯁꯦ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯐꯤꯔꯣꯟ ꯏꯀꯥꯏ ꯏꯀꯤ ꯈꯪꯗ꯭ꯔꯤꯉꯩ ꯃꯇꯝꯗꯣ ꯑꯗꯨꯗꯒꯤ ꯅꯨꯡꯁꯤꯅꯔꯛꯑꯦ ꯋꯥ ꯑꯗꯨꯗꯤ ꯏꯃꯥꯁꯨ ꯄꯥꯕꯨꯡꯗꯨꯗ ꯍꯦꯟꯗ꯭ꯔꯦ ꯄꯥꯕꯨꯡꯁꯨ ꯏꯕꯥꯗ ꯍꯦꯟꯗ꯭ꯔꯦ ꯅꯪ ꯄꯥꯕꯨꯡꯁꯨ ꯑꯩꯉꯣꯟꯗ ꯍꯦꯟꯗ꯭ꯔꯦ ꯑꯩꯁꯨ ꯃꯉꯣꯟꯗ ꯍꯦꯟꯗ꯭ꯔꯦ ꯑꯗꯨꯗꯤ ꯔꯦꯀꯣꯔꯠꯅꯤꯀꯣ
ꯄꯤꯛꯏꯉꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯃꯤꯟꯅꯔꯛꯄ ꯏꯔꯣꯏꯃꯤꯟꯅꯔꯛꯄ ꯏꯀꯥꯏ ꯍꯪꯒꯣꯏꯗꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯄꯤꯛꯏꯉꯩꯒꯤ ꯑꯩꯈꯣꯏꯒꯤ ꯐꯤ ꯊꯣꯛꯑꯒ ꯏꯔꯨꯖꯃꯤꯟꯅꯔꯤꯉꯩ ꯃꯇꯝꯗꯒꯤ ꯅꯨꯡꯁꯤꯅꯔꯛꯏ ꯈꯪꯅꯔꯛꯏ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒꯤ ꯃꯇꯝꯗꯒꯤ ꯑꯗꯨꯕꯨ ꯁꯣꯝꯗꯁꯨ ꯑꯩꯒꯤꯗꯤ ꯑꯔꯦꯞꯄꯅꯦꯅ ꯂꯩꯖꯔꯒꯁꯨ ꯅꯥꯀꯜꯗ ꯑꯗꯨꯝ ꯍꯥꯏꯕ ꯈꯣꯠꯄꯒ ꯑꯗꯨꯝ ꯍꯥꯏꯗꯤ ꯅꯥꯔꯣꯜꯗꯒ ꯑꯗꯨꯒꯤꯒꯨꯝꯕꯩ ꯋꯥꯔꯤꯁꯨ ꯂꯩꯇ꯭ꯔꯦꯀꯣ ꯏꯃꯥ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯑꯩꯁꯨ ꯂꯩꯇ꯭ꯔꯦ ꯅꯣꯏ ꯄꯥꯕꯨꯡꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯗꯤ ꯑꯗꯣ ꯑꯗꯨꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯗꯅꯦ ꯑꯗꯨꯝ ꯅꯨꯡꯁꯤꯅꯅ ꯑꯗꯨꯝ ꯂꯩ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯗ ꯏꯃꯥ ꯅꯨꯡꯁꯤꯅꯅ ꯂꯩꯔꯛꯄꯁꯤꯗ ꯍꯥꯏꯅꯕ ꯂꯩ ꯑꯩꯈꯣꯏ ꯆꯐꯨ ꯎꯌꯥꯟꯗ ꯐꯥꯎꯕ ꯋꯥꯏꯅꯩ ꯊꯦꯡꯒꯥꯏꯅꯩ ꯑꯗꯨꯗꯤ ꯃꯔꯛ ꯃꯔꯛꯇꯁꯨ ꯌꯥꯝ ꯈꯟꯅꯈ꯭ꯔꯖꯥꯠꯅꯤꯗ ꯀꯃꯥꯏ ꯈꯟꯅꯕꯤꯒꯦ ꯀꯔꯤ ꯋꯥꯍꯧꯗꯒ ꯈꯟꯅꯒꯦꯕ ꯀꯩꯅꯣꯝ ꯇꯧꯔꯒꯁꯨ ꯀꯣ ꯍꯦꯛ ꯄꯦꯟꯅꯗꯕ ꯑꯗꯩ ꯑꯩꯅ ꯇꯧꯕ ꯊꯕꯛꯁꯨ ꯍꯦꯛ ꯄꯦꯟꯗꯕ ꯃꯥꯅ ꯇꯧꯕ ꯊꯕꯛꯇꯨꯁꯨ ꯄꯦꯟꯗꯕ ꯑꯗꯨꯗꯤ ꯑꯗꯨꯝ ꯈꯠꯅꯩ ꯈꯠꯅꯕ ꯂꯣꯏꯔꯒ ꯑꯗꯨꯝ ꯆꯥꯟꯅꯩ ꯑꯗꯨꯝ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕꯒꯤ ꯑꯩꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯅꯨꯡꯁꯤꯅꯗꯕ ꯑꯗꯒꯤ ꯃꯇꯩ ꯃꯅꯥꯎ ꯎꯅꯕ ꯌꯥꯗꯕ ꯂꯩꯗꯅꯀꯣ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯂꯩꯇꯦ ꯑꯗꯨꯝ ꯅꯨꯡꯁꯤꯅꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯑꯗꯣ ꯏꯃꯥ ꯈꯠꯅꯩ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯁꯥꯎꯅꯔꯒ ꯄꯥꯕꯨꯡꯅꯒ ꯐꯨꯕꯒ ꯌꯥꯎꯕ꯭ꯔꯥ ꯉꯛꯁꯝꯒ ꯃꯦꯠꯄ ꯌꯥꯎꯕ꯭ꯔꯣ ꯐꯤꯡꯕꯅꯤꯅꯅꯦ ꯀꯩꯅꯣꯝ ꯇꯧꯔꯒꯁꯨ ꯍꯦꯛ ꯐꯤꯡꯕꯤ ꯑꯗꯒꯤ ꯑꯩꯁꯨ ꯍꯦꯛ ꯐꯤꯡꯖꯟꯕꯤ ꯑꯗꯨꯒ ꯍꯦꯛꯇ ꯀꯩꯅꯣꯝꯗꯒꯤꯗꯤ ꯍꯦꯛꯇ ꯈꯠꯅꯕꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯨꯝ ꯀꯧꯅꯕꯤ ꯑꯗꯨꯅꯤ ꯇꯧꯔꯤꯁꯦ ꯉꯥꯛꯇꯪꯒꯤ ꯑꯩꯅ ꯍꯥꯏꯗꯨꯅ ꯆꯨꯝꯍꯧꯗ ꯌꯥꯗꯦ ꯑꯩꯅ ꯈꯜꯂꯤꯁꯤꯅ ꯆꯨꯝꯕꯅꯤ ꯍꯥꯏꯕꯒꯤ ꯆꯤꯟ ꯀꯥꯡꯖꯩ ꯁꯥꯟꯅꯕꯩ ꯋꯥꯅꯤ ꯀꯨꯏꯅ ꯃꯣꯂꯨꯝ ꯊꯝꯅꯗꯅ ꯇꯧꯕꯗꯨꯗꯤ ꯑꯣꯏꯗ꯭ꯔꯦꯕ ꯑꯗꯨꯕꯨꯗꯤ ꯄꯤꯛꯏꯉꯩꯗꯩ ꯈꯪꯅꯔꯛꯑꯃꯤꯅ ꯃꯕꯨꯛꯆꯦꯟ ꯄꯨꯛꯆꯦꯟꯗꯣ ꯂꯣꯏ ꯈꯪꯉꯕꯅꯤꯅ ꯀꯨꯏꯅ ꯁꯥꯎ ꯉꯝꯖꯗ꯭ꯔꯤꯅꯦ ꯑꯗꯨꯒꯤꯕꯨꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯝ ꯃꯐꯝꯗꯣ ꯑꯩꯈꯣꯏꯒꯤ ꯂꯧꯔꯦꯝꯕꯝꯗꯨꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯂꯩꯀꯥꯏꯅꯦꯕꯀꯣ ꯌꯨꯝ 4-5 ꯀꯥꯜꯂꯒ ꯑꯗꯨꯝ ꯂꯩꯅꯔꯛꯄ ꯏꯃꯥꯁꯤ ꯌꯨꯝ ꯄꯔꯦꯡꯅꯦꯕ ꯌꯨꯝ ꯄꯔꯦꯡꯅꯦ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗꯨꯗꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯏꯃꯥꯒꯤ ꯍꯧꯔꯛꯉꯩꯒꯤ ꯋꯥꯔꯤꯁꯦ ꯑꯗꯣ ꯊꯥꯕꯜ ꯆꯣꯡꯕꯗꯤ ꯅꯪꯉꯛꯄ꯭ꯔꯣ ꯏꯃꯥ ꯊꯥꯕꯜ ꯆꯣꯡꯕꯗꯤꯅꯦ ꯁꯥꯔꯤ ꯁꯦꯠꯂ ꯊꯥꯕꯜ ꯆꯣꯡꯉꯛꯇ꯭ꯔꯦ ꯁꯥꯔꯤ ꯁꯦꯠꯂꯒ ꯊꯥꯕꯜ ꯆꯣꯡꯉꯛꯇ꯭ꯔꯦ ꯐꯅꯦꯛ ꯑꯆꯝꯕ ꯑꯃ ꯁꯦꯠꯂ ꯆꯣꯡꯉꯛꯑꯦ ꯑꯆꯝꯕ ꯑꯃ ꯁꯦꯠꯂꯒ ꯑꯗꯨꯝ ꯂꯣꯏꯁꯜꯂꯛꯑꯦ ꯄꯨꯟꯁꯤꯁꯦ ꯄꯥꯕꯨꯡꯒ ꯆꯣꯡꯃꯤꯟꯅꯔꯛꯄ꯭ꯔꯣ ꯀꯗꯥꯏ ꯆꯣꯡꯃꯤꯟꯅꯗꯣꯏꯅꯤ ꯂꯩꯀꯥꯏꯅꯤꯅ ꯆꯣꯡꯃꯤꯟꯅꯗ꯭ꯔꯦ ꯍꯣꯏꯅꯦ ꯈ꯭ꯋꯥꯏ ꯂꯥꯏꯕꯛ ꯊꯤꯕꯁꯦ ꯂꯩꯀꯥꯏ ꯈꯪꯅꯕꯁꯦ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯩ ꯁꯨꯝ ꯈꯟꯕꯗ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯂꯩꯁꯥꯕꯤꯁꯦ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤꯁꯦ ꯆꯍꯤ 17ꯗ ꯌꯨꯝ ꯄꯥꯟꯊꯣꯔꯛꯑꯕꯅꯤꯅ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤꯒꯤ ꯃꯍꯥꯎꯁꯦ ꯑꯩꯈꯣꯏ ꯀꯨꯏꯅ ꯈꯪꯉꯛꯇ꯭ꯔꯦꯕ ꯑꯗꯣ ꯂꯩꯁꯥꯕꯤ ꯃꯍꯥꯎꯁꯦ ꯀꯨꯏꯅ ꯈꯪꯉꯛꯇ꯭ꯔꯦ ꯆꯍꯤ 17ꯗ ꯌꯨꯝ ꯄꯥꯜꯂꯦ ꯑꯗꯣ ꯏꯃꯥꯅ ꯊꯥꯕꯜ ꯆꯣꯡꯉꯤꯉꯩꯗ ꯄꯥꯕꯨꯡꯅꯒ ꯌꯦꯡꯕꯒ ꯌꯥꯎꯕꯤꯕ꯭ꯔꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯌꯦꯡꯕꯖꯥꯠꯅꯤ ꯑꯗꯣ ꯀꯌꯥꯁꯨ ꯇꯣꯏꯅꯁꯨ ꯆꯣꯡꯉꯛꯇ꯭ꯔꯦꯗ ꯑꯗꯩ ꯅꯪ ꯄꯥꯕꯨꯡꯁꯨ ꯀꯌꯥ ꯑꯇꯣꯞꯄꯗ ꯀꯌꯥ ꯆꯠꯇ꯭ꯔꯦꯀꯣ ꯑꯗꯣ ꯏꯃꯥꯅ ꯑꯅꯛꯄꯗ ꯑꯩ ꯂꯩꯔꯕꯅꯤꯅ ꯏꯃꯥꯅ ꯄꯥꯈꯪꯒ ꯄꯥꯏꯅꯔ ꯆꯣꯡꯉꯤꯉꯩꯗ ꯄꯥꯕꯨꯡꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯎꯕ꯭ꯔꯕ ꯀꯔꯤ ꯎꯗꯅꯦꯒꯦ ꯑꯗꯣ ꯆꯣꯡꯕ ꯂꯣꯏꯔꯀꯥꯟꯗꯗꯤ ꯀꯔꯤꯗꯤ ꯍꯥꯏꯔꯛꯏ ꯀꯩꯁꯨ ꯍꯥꯏꯗꯦ ꯑꯗꯨꯒꯨꯝꯕꯒꯗꯤ ꯀꯔꯤꯝ ꯍꯥꯏꯅꯗꯦꯗ ꯑꯗꯣ ꯄꯥꯕꯨꯡꯅꯗꯤ ꯑꯗꯨꯝ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯔꯦꯕ ꯊꯥꯕꯜ ꯉꯁꯤꯗꯤ ꯆꯣꯡꯕ ꯌꯥꯔꯔꯣꯏ ꯅꯪ ꯉꯁꯤꯗꯤ ꯊꯥꯕꯜ ꯆꯠꯄ ꯌꯥꯔꯔꯣꯏ ꯀ ꯍꯥꯏꯔꯛꯄꯒ ꯂꯩꯕ꯭ꯔꯣ ꯍꯥꯏꯗꯦ ꯂꯣꯏꯅ ꯑꯦꯚ꯭ꯔꯤꯊꯤꯡ ꯂꯣꯏꯅ ꯄꯥꯔꯃꯤꯁꯟ ꯒ꯭ꯔꯥꯟꯇꯦꯗ ꯑꯣꯏꯔꯦꯕ ꯃꯥꯅꯤ ꯄꯥꯔꯃꯤꯁꯟ ꯒ꯭ꯔꯥꯟꯇꯦꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯃꯥꯒ ꯄꯥꯕꯨꯡꯒꯒꯤ ꯋꯥꯔꯤꯗꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯛꯄꯩ ꯋꯥꯔꯤ ꯂꯥꯛꯑꯦ ꯑꯗꯣ ꯏꯆꯥ ꯏꯃꯧꯒꯤ ꯍꯥꯛꯇꯛꯇꯗꯤ ꯏꯃꯥ ꯄꯥꯝꯖꯕ ꯄꯥꯝꯗꯕ ꯍꯥꯏꯗꯤ ꯏꯃꯥ ꯍꯣꯏꯅ ꯇꯧꯔꯛꯄ ꯆꯠꯅ ꯂꯣꯟꯆꯠꯇꯨꯒ ꯍꯦꯛ ꯃꯥꯟꯅꯔꯛꯇꯕ ꯄꯦꯟꯗꯕ ꯃꯇꯥꯡ ꯑꯁꯦ ꯍꯦꯛ ꯍꯧꯖꯤꯛꯐꯥꯎ ꯂꯩꯃꯤꯟꯅꯔꯛꯄꯁꯤꯗ ꯊꯣꯛꯄ꯭ꯔꯥ ꯀꯃꯥꯏ ꯇꯧꯕꯤ ꯏꯃꯥ ꯑꯩꯒꯤ ꯃꯧ ꯑꯅꯤꯅꯦꯕꯀꯣ ꯑꯩꯒꯤ ꯃꯧ ꯑꯅꯤꯅꯤ ꯑꯗꯩ ꯏꯁꯨ ꯅꯨꯄꯥ ꯑꯅꯤ ꯄꯣꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯁꯤꯡꯁꯦ ꯑꯩꯈꯣꯏꯅꯅꯦ ꯃꯅꯦꯝ ꯑꯣꯏꯔꯤꯕꯁꯤꯡꯗꯨꯅ ꯐꯖꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯅ ꯚꯥꯞ ꯇꯥꯕ ꯑꯃ ꯆꯪꯉꯦ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯧꯁꯦ ꯌꯥꯝ ꯂꯨꯏꯌꯦꯕꯀꯣ ꯍꯣꯏ ꯑꯩꯈꯣꯏ ꯈꯛꯀꯤ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯇꯧꯍꯟꯅꯤꯡꯕ ꯊꯕꯛꯇꯣ ꯑꯗꯨ ꯁꯤ ꯇꯧ ꯍꯥꯏꯕ ꯑꯗꯨꯝ ꯇꯧꯕ ꯑꯗꯒꯤ ꯃꯣꯏꯅ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏꯅ ꯈꯔ ꯑꯗꯨꯝ ꯇꯥꯕ ꯑꯗꯩ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯃꯣꯏꯅ ꯈꯔ ꯑꯗꯨꯝ ꯇꯥꯕ ꯑꯗꯣ ꯄꯣꯏꯔꯩ ꯄꯣꯏꯗꯥ ꯌꯦꯡꯉꯒ ꯑꯗꯨꯝ ꯂꯣꯏꯅꯩꯌꯦꯕꯀꯣ ꯍꯣꯏ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯅꯦꯝꯄꯣꯛꯀ ꯃꯃꯧ ꯅꯨꯄꯤꯒꯁꯦ ꯀꯔꯛ ꯌꯦꯡꯁꯟꯅꯗꯅ ꯅꯪꯅ ꯀꯔꯤꯗ ꯑꯩꯅ ꯀꯔꯤꯗꯅ ꯇꯧꯅꯕ ꯌꯥꯎꯋꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯚꯥꯞ ꯇꯥꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯩ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯑꯗꯨꯝ ꯑꯩꯅ ꯍꯥꯏꯕ ꯃꯣꯏꯅ ꯑꯗꯨꯝ ꯇꯥꯔꯤ ꯃꯣꯏꯅ ꯍꯥꯏꯕꯁꯨ ꯑꯩꯅ ꯑꯗꯨꯝ ꯇꯥꯔꯤ ꯑꯩꯅ ꯌꯥꯅꯤꯡꯗꯕ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯅꯣꯏꯅ ꯑꯗꯨ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯌꯥꯅꯤꯡꯗꯦ ꯇꯧꯒꯅꯨ ꯃꯣꯏ ꯑꯗꯨꯝ ꯇꯧꯗꯦ ꯑꯗꯒꯤ ꯁꯤꯃ ꯇꯧꯁꯜꯂꯨ ꯍꯥꯏꯕ ꯑꯗꯨꯝ ꯇꯧꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯑꯍꯜ ꯂꯃꯟꯒꯤ ꯋꯥ ꯍꯥꯏꯇꯥꯔꯦꯀꯣ ꯍꯣꯏ ꯑꯍꯜ ꯂꯃꯟꯒꯤ ꯋꯥꯁꯦ ꯏꯃꯥ ꯑꯣꯏꯅ ꯍꯥꯏꯁꯦ ꯕꯕꯥ ꯑꯣꯏꯅ ꯍꯥꯏꯔꯤꯕꯁꯦ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏꯁꯦ ꯀꯤꯅ ꯍꯪꯒꯣꯏꯅ ꯆꯠꯂꯒꯅꯦ ꯑꯗꯨꯝ ꯅꯨꯡꯁꯤꯅꯅ ꯑꯗꯨꯝ ꯇꯤꯟꯅꯔꯒ ꯂꯣꯏꯅꯔꯒ ꯑꯗꯨꯝ ꯂꯩꯔꯤ
ꯍꯣꯏ ꯏꯃꯥ ꯍꯥꯏꯅꯕ ꯂꯩ ꯁꯕꯝꯅ ꯄꯨꯏ ꯑꯍꯜ ꯂꯃꯟ ꯐꯔꯗꯤ ꯃꯆꯥ ꯃꯁꯨꯁꯨ ꯂꯣꯏ ꯐꯩ ꯍꯥꯏꯕꯗꯣ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯐꯅ ꯃꯆꯥ ꯃꯁꯨ ꯂꯣꯏꯅꯔꯛꯄꯅ ꯑꯗꯨꯒꯤ ꯇꯨꯡꯏꯜꯂꯛꯄꯅꯦꯅ ꯑꯗꯨꯃꯥꯏꯅ ꯈꯟꯖꯒꯦ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯁꯨ ꯂꯧꯁꯤꯟꯕ ꯌꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝꯁꯤꯗꯒꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯍꯧꯖꯤꯛꯇꯤꯀꯣ ꯆꯦꯛꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯍꯥꯏꯕꯗꯣ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯅꯨꯡꯁꯤꯅꯗꯕ ꯌꯥꯗꯕ ꯄꯣꯠ ꯑꯃ ꯑꯗꯨꯝ ꯂꯩꯌꯦꯕ ꯏꯆꯥ ꯍꯣꯏ ꯆꯨꯝꯃꯤ ꯑꯗꯨꯅ ꯏꯃꯥ ꯑꯩꯈꯣꯏꯅ ꯁꯨꯝ ꯍꯥꯏꯐꯦꯠꯇꯪ ꯑꯩꯈꯣꯏ ꯁꯤꯌꯥꯔ ꯇꯧꯃꯤꯟꯅꯕ ꯍꯥꯏꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯨ ꯃꯣꯏꯅ ꯇꯥꯒꯗꯕꯅꯤ ꯃꯣꯏꯅ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏꯅ ꯇꯥꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯌꯥꯅꯤꯡꯗꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯅꯣꯏ ꯑꯗꯨ ꯌꯥꯅꯤꯡꯗꯦ ꯇꯧꯒꯅꯨ ꯍꯥꯏꯕ ꯃꯣꯏ ꯑꯗꯨꯝ ꯇꯧꯗꯦ ꯑꯗꯣ ꯑꯗꯨꯝ ꯁꯤꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯀooperation ꯂꯩꯅꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕ ꯄꯣꯠꯇꯨꯃꯗꯤ ꯅꯨꯡꯁꯤꯅꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯤ ꯆꯨꯝꯃꯤ ꯏꯃꯥ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯁꯨ ꯑꯐꯕꯇꯪ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯇꯥꯔꯦ ꯑꯐꯕ ꯈꯜꯂꯒ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤ ꯀꯩꯅꯣꯁꯦ ꯗꯥꯏꯃꯟ ꯇꯤꯚꯤ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯁꯦ ꯌꯥꯝ ꯊꯥꯒꯠꯂꯦ ꯍꯥꯏꯕ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯨꯝꯕꯒꯤ ꯍꯅꯨꯕꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯣꯏ ꯏꯃꯥ ꯆꯍꯤ ꯍꯣꯏꯒꯤ ꯍꯨꯝꯐꯨ ꯍꯦꯟꯒꯠꯂꯛꯑꯕ ꯆꯍꯤ ꯍꯨꯝꯐꯨꯇꯔꯥ ꯁꯨꯒꯠꯂꯛꯑꯕ ꯃꯔꯐꯨꯒꯤ ꯃꯌꯥ ꯇꯥꯡꯈꯠꯂꯛꯑꯕ ꯑꯍꯟꯁꯤꯡ ꯀꯌꯥꯅ ꯉꯁꯥꯏꯒꯤ ꯄ꯭ꯔꯣꯒꯥꯝꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯣꯏꯒꯤ ꯊꯃꯣꯏꯗ ꯄꯦꯟꯖꯕ ꯍꯣꯏ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯃꯌꯣꯟ ꯆꯣꯡꯍꯟꯕ ꯍꯥꯏꯕ ꯄꯣꯠꯇꯣ ꯗꯥꯏꯃꯟ ꯇꯤꯚꯤ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯁꯤꯅ ꯑꯣꯏꯍꯜꯂꯦꯕꯀꯣ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯅ ꯏꯃꯥ ꯍꯧꯖꯤꯛ ꯃꯧ ꯅꯍꯥ ꯃꯌꯥꯝ ꯑꯗꯩ ꯑꯍꯟ ꯃꯌꯥꯝꯁꯦ ꯊꯥꯏꯅ ꯃꯥꯒꯤ ꯃꯇꯝꯗ ꯍꯧꯔꯛꯄ ꯏꯁꯩ ꯃꯇꯝꯒꯤ ꯏꯁꯩ ꯑꯔꯤꯕ ꯏꯁꯩ ꯃꯌꯥꯝꯁꯦ ꯈꯨꯝꯀꯠꯂꯒ ꯂꯧꯈꯠꯂꯒ ꯗꯥꯏꯃꯟ ꯇꯤꯚꯤꯗ ꯑꯩ ꯏꯁꯩ ꯑꯃ ꯁꯛꯇꯕ ꯌꯥꯗꯦ ꯑꯗꯨꯅ ꯑꯩ ꯃꯥꯒꯤ ꯊꯃꯣꯏꯅ ꯄꯥꯝꯖꯕ ꯏꯁꯩꯗꯤ ꯄꯥꯝꯖꯕ ꯑꯗꯨꯒ ꯁꯛꯇꯣꯛꯐꯝꯗꯤ ꯂꯩꯗꯅꯀꯣ ꯍꯣꯏ ꯁꯤꯒꯨꯝꯕ ꯑꯍꯟ ꯀꯌꯥ ꯑꯃ ꯂꯩꯕꯁꯤꯒꯤꯅꯦ ꯃꯤꯀꯞ ꯊꯣꯛꯍꯟꯕ ꯃꯁꯦ ꯂꯥꯏꯅ ꯏꯁꯣꯔꯅꯅꯦ ꯗꯥꯏꯃꯟ ꯇꯤꯚꯤ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯒꯤ ꯊꯧꯔꯝꯕꯨ ꯁꯟꯗꯣꯛꯄꯤꯔꯤꯕ ꯄ꯭ꯔꯣꯒꯥꯝꯁꯤꯡꯗ ꯌꯥꯎꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯑꯆꯧꯕ ꯑꯍꯟꯁꯤꯡꯒꯤ ꯑꯆꯧꯕ ꯃꯍꯩ ꯑꯃ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗ ꯏꯃꯥꯒꯤ ꯋꯥꯈꯜꯗ ꯂꯩꯖꯩ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯃꯔꯝꯗꯤ ꯌꯥꯝꯅ ꯃꯁꯤ ꯌꯥꯝꯅꯅꯦ ꯐꯈ꯭ꯔꯕꯖꯥꯠꯅꯤꯀꯣ ꯍꯣꯏ ꯍꯧꯖꯤꯛ ꯐꯃꯨꯡꯗ ꯍꯤꯞꯇꯅ ꯌꯥꯇꯥꯗꯅ ꯍꯧꯖꯤꯛꯁꯤꯅꯗꯤ ꯗꯥꯏꯕꯤꯇꯤꯁ BP ꯗꯥꯏꯕꯤꯇꯤꯁ ꯑꯁꯤ ꯂꯣꯏ ꯂꯩꯅꯔꯦꯀꯣ ꯆꯨꯝꯃꯤ ꯑꯗꯨꯅ ꯏꯃꯥ ꯃꯁꯥ ꯉꯝꯗꯅ ꯐꯃꯨꯡꯗ ꯌꯥꯇꯥꯔꯒ ꯂꯩꯕ ꯑꯍꯟꯁꯤꯡꯅ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯁꯤ ꯇꯥꯔꯒ ꯃꯣꯏꯅ ꯅꯨꯡꯉꯥꯏꯖꯕ ꯑꯗꯒꯤ ꯃꯣꯏꯅ ꯄ꯭ꯔꯣꯒꯥꯝꯗꯒꯁꯤ ꯃꯆꯥ ꯃꯁꯨꯅ ꯃꯃꯤꯠꯇꯤ ꯎꯖꯗꯕ ꯐꯣꯟꯁꯤ ꯃꯦꯠꯂꯨꯅꯦꯒꯅ ꯃꯦꯠꯂꯒ ꯋꯥꯔꯤ ꯋꯥꯇꯥꯏꯒ ꯁꯥꯟꯅꯕ ꯄ꯭ꯔꯣꯒꯥꯝ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏ ꯇꯥꯖꯩꯌꯦꯕꯀꯣ ꯁꯤꯗꯩꯗ ꯃꯣꯏꯒꯤ ꯍꯣꯏ ꯋꯥꯈꯜꯂꯣꯟꯅ ꯅꯨꯡꯉꯥꯏꯖꯔꯤꯕ ꯋꯥꯈꯜꯁꯤꯡꯗꯣ ꯃꯗꯨ ꯀꯃꯥꯏꯅ ꯇꯧ ꯂꯦꯝ ꯃꯥꯡꯗꯣꯏꯅꯣ ꯂꯦꯝꯅ ꯁꯨꯛꯃꯥꯡ ꯃꯥꯡꯉꯣꯏ ꯆꯨꯝꯃꯤ ꯏꯃꯥ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯃꯥ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯏꯃꯥꯗꯁꯨ ꯄꯤꯖꯒꯦ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯃꯥꯒ ꯉꯁꯤ ꯊꯦꯡꯅꯗꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯕ ꯐꯪꯕ ꯐꯣꯟꯁꯦ ꯊꯥꯒꯠꯆꯔꯤ Hello. Hello. Ima kay lamday oibirabano ming kari kauge? Ay, okay, ima lang chade ko lang chade te chaton lang chade ko. Isa lang alam mo hay kito. Ima kay daw bigidoy no? Hello? Tana gidre. Hello? Ima kari daw bidoy no isay sakbidoy ra dialogue daw bidoy ro. Isay ju sakpaju dugay te ya kapi yaw gure ba aja ham hoy le ta. Ya gamte yaudra ba? Ya gamte yaudre. Isay sakpaju chor sakle. Oh, nakanda pai thokre ba sordo. Ahobo duda ahobo mai kay duda. Kay doroi do isagi ngawani thana gen dor kanida. Isay madi ngaktang ni isay di ngang thok ta ba yaro ima phone torok pagi. Ma isay di ngang da yaro ya. Wari sana bagi di. Isay chauge de. Isay ro ima haijaba isay masalo ni. Ay. Adudi Chandramukhi ka aga. Ay, Chandramukhi to mayam na pam na ba isay ni ima saktoro.
มาเช็ดตั้งเนี่ยคือลอยนะมันเฉื่อยลอยนะมันลอยนะมันเป็นลอยดอกที่ให้เกี่ยวได้มาสาแกก็เอาไปเลยนะจันทรมุขีจันทรมุขีก็ได้ที่เรารู้บ้างเลยนะสิ่งที่มาสู้ที่โบอยากจะได้บอกที่มันเอาไปว่าที่เอาเก็บใจได้อามาอย่างฉันไม่ใช่ผู้นำเด็กของเราที่ไหนเลยดูเอากันใส่ดูบ่อยมาใช่แล้วพ่อจะที่ทำได้เดียวกันหรอมาตายจันทรมุขีให้มาดิจันทรมุขีก็ได้นะกี่เรารู้บ้านโน้นสักเลยมาอย่างกันใส่ดูดีมาถ้าคนที่อาจจะได้มาเอาหล่นนั่นเนี่ยโลกจะเธอทำไงดีก็ของเราเด็กจริงบ้างลำเดียบ่ะอีมาดีเขาสิอินชาเราที่ทำเธอรู้จักกันใช่ไหมก็เขาจริงๆมาตามยามพังเดรบก็ดูวารีไว้ยังไงฮักเต้าสิอีมาบุหกจิกันนาเลยมินนารีเกยุมดาไอยุมเดเลยมินนาเจสไอกระเทนเดเลยนั่นที่ไอ้ให้ดียุมดกันนาเลยมินนารีเกหังบ่ยุมเดบุระจานุปะเอาหุ่มเมดก็เอาหุ่มนักคุจิงลอยเหออยได้มาจริงจ้ะอะดูบุระอะดูอีมาจีเนี่ยนี่การเงินเลยกินอาหารนี่สักใจตัดเทบ้านที่ยาเดียก็อันนี้มาที่การมาชาติวิรุณชาติงานแต่ว่าเชื่อมชาติไปมาที่อะไรไอ้ฉันนี่ทงแล้วก็จับมาสิฮันดูบิจิแกพารวยดอรีมาทันตาทงใจให้จังอะดูพัดเฮเกราใส่เฮเกราตัวเองการกินอาหารเนี่ยที่กี่บ้านอีมาจะดูวันนั้นจะดูอีมาปังกันไปนี่มื่อที่สิ่งนี้น่ะเจ้าหนึ่งทางหนึ่งมันมาทำได้เย็นทวีอันนู้นชงให้ตัวอีมันจะจับมาทำได้อีมันจะจับตัวอีมันดูดิเห็นมันรู้อีมันจะหักสร้างเสียงงี้หักสร้างไปให้จะอีมันให้ดรกประดุดข้างงี้ให้ตาเลยทันแต่ก็อีช่างทับบักทารุงก็ตัวเจ้าจะอีมันหักสร้างพอไปนี่นั่นแต่ดีหักสร้างน่ะพัดระก็ทำให้คนจินละเลยแล้วก็อีช่างน่ะทงก็สร้างอันบนนั่นตีมาอันนั้นอีมันโอ้ยพอดีงานมีตัวก็เอาอีมันใช้ยามเนี่ยดูดิเนี่ยหุ่นร่างนิพานเชื่อเลยด้หุ่นร่างนิพานอันนั้นคนเจลดียังลาวรีมาสิเสียฮีเดบุคลาให้จินไปวานี่อันนั้นอีมาเสียมาหน้าบังเจลิกีโอ้ยมาอยากหักสร้างพันธุ์อะไรวิวน่าจะยิ่งแต่นะกุยน่าสร้างน่ะปุ่นซีสร้างน่ะอะไรวิวอันดูดีปาบุงดีเลยฮิดเรเนก็อีมาดูดียังคุยเรื่องสิ่งสุดท้ายที่มาทักษะโอยเกรดโอ้ป้าบุ้งก็ยามนู่นนะเช็ดหน้าเกรเนี่ยก็ดูดีมาดูชานิปานี่เดนมาดูนั่นชานิปาเดนโอ้ยนั่นเดบ้าเลยนะที่ทำอะไรเด็กลูกงสมัยนิปานโอ้ยลูกงอีมันอีมาจีเฮล่ากินพิโอรันเดรมาซานิปานกิมามาพ่อพิโอรันไม่ต้องรีสิโอ้ยนั่นนี่การดูนั่นนี่การดูไอ้สิ่งนี้งงเจ็บบ้าหงายฉันไม่ได้ป่วยปะก็อาจจะได้ดีไอ้เนี่ยคุยมาจะเท้าอะไรอย่างนี้นั่งไปจะป่วยฉันจะป่วยแล้วเนี่ยคิดว่าหาตัวคุยอะไรเนี่ยกับป้าอาจจะอีมาเนี่ยอาจจะที่นั่งดีแล้วหาตัวอีมาเนี่ยฉันจะป่วยจะมองเด็กนั่งดีหาตัวเนี่ยนั่งนะจ๊ะนี่ที่เดินลำโพงนะคนมาแล้วหายเลยกันโบร์บีบีเด็กแต่ในอีมาเนี่ยจานุปีมังงะปกถอยอ้าวอาดูที่ช่วยชาติสิ่งนั้นนะโบราณที่นี่นี่เนี่ยพาว่าจะโวยจะที่นี่บ้าหอยบ้าก็น้องดังนั่นสิโปรแกรมมันก็พังเดนนั่นแหละสิ่งเอาแต่ก็ตัวเองพังไม่ได้ช่างไงนะมาสิ่งที่ฮันนูบีเซ่โปรแกรมนี้อันตัวเองว่าทำเงี้ยแต่มาคิดทั้งนั้นเลยที่ตัดตัดกันเด็ดโอ้ยเราไม่มาอะดูไงเขาจะโปรแกรมกินงานแต่ว่าที่งานจะใช่ใช่มาว่าที่ยำดูไงดิฮ่อยอะดูอีมาเจเลยชาดิเลยชาร์คิดเป็นนัดรอเลยชาร์การโทรละมวยบ่การละเกนนี่มาทำดีกว่าละเกนอะดูอีมาเลยชาร์ไงมาทำกี่วันยังไม่ห่างกันเลยชาร์ไงมาทำได้อีมานะควาย first love ให้ตาเนี่ย love ให้เป็นนุ่งชีบให้เป็นนี่ก็ควายที่อาหารเป็นนุ่งชีนะเป็นนุ่งปาจิกรีลำได้โอ้ยรักเกไอ้นั่งสองนุ่งสหิตเรียนนิพานนุ่งสิ่งอะไรมีอะไรกันเด้ป้าบุ้งสิกสหิตเรียนนิพานอาหารเป็นสวยเลยอร่อยเป็นสวยเลยอาหารเป็นสวยด้านนี้ทำให้เนี่ยด้านนี้อาหารเป็นสวยเชียร์เป็นสวยจุดก็ได้เนี่ย
matamduda khangnara'ise chithi ga thanarakpro natragana kamai tawrake adai kana dijena chithi adagi noi phone nongagi lerakpada tabanina bako o sum yumda koiba lakpi da tawre nungdang da ne nungdang da koi nei ba koi hakta di nang na koi nei ya thakta thare ga thakta ga pramaga ne koi ji baji hoi ma hoi ga ne akoi koi ni ba ji ga wari watai khanna da na adum phamin jamine duga kumai piang thong pa kam da khata adum wari khanna ba unna ga wari nei sai chithi sira da phone ga koi khana ke da adudi likon sana ba nang birak bro ima sanare likon sana ba da hai ba warol do amta habiu happy handa ima jing da hang bane amta hai biu ya de ima ram ta hai do munna sanarak ta bajala khangde adu ima munna san nupa pakhang namaga le khadi ma pakhang nonga le khadi ma dum thanga pamme ba ko adagi di iko sum mai magi taran bi yor ko ka ne lupa na mai na hai ko hatta ke ne khoi mai ma ma wo ke ta di ga na hai ko adagi mo khoi na mu ne hatta ke ne khoi mai mai an pa wo ke ta ba ga mai hai ne ye ko aduga hauziko adu kai ne ke da adagi nongalam dai wa wa ne ta na ko ji thana ba ja pham bu kui ra ga ni na adagi de ko akwai ji pa ji jo pare exam putru tu ra mai mata ba samana mong khang mai mata ba samana mon khang de pan tum me ba ko ado imung manungi nago da ni ko sanai ja adai di ini ya han ja thogla ga ne oh cha ni loi chin ni ma le do loi chin re do toma har ma ga ne an sang gi ba ko ado an ka ga le ko cha sing ma tu si nupa yauri ro phami de go yaudi ma adagi usi ki matam si da wa ga di de na salan thongna ni koi matam da di mai na lakse khajai si lakse itha du kai chen se kai tau de ba ko hospital yong na ra maroi hauji ti yong na ne ba hospital yong na ni uji de ma itu lagi memang hatta pun saya itu. Ado ima matam tu da kai ngamok ti chana ra ke. Koi jin koi ba chanai da. Adagi seng ka bo koi ba chanai da. Adagi hawai matung du pa pakhang ni da pula. Ya mama thaklo ni duga la si la to la chang ba pa si ahum mari sau la ni pa khang ding la ko aduga haura ama ne la ton mari manga si thare kana aduga sinju si ano koi na pa khang le sabi ko pura tami na doi ni ani mo kha na nau ne ri ba ma dai da inma na de ya khang ga ne bien ma oi ei ko mi ne wa ne du si lu mi nei do to ri da siam nungai ring kan je hu sing ba wari se ta ba da program thanaraga phat mayam thakap taw kan ji nungai siam yam nungai ram ga da ba ma le ma aduna matam da pa me hai tare ado akoi age mai yak khon no le koi da ta je koi gi sorban da hawai hun da je koi gi mai tharak ku naram je ba ko kang halaga poina ra me ba ko aduna maru lokna ra me ba hoi adagi ji hawai mari ni poi wani pakhang dai dula ko kai sa hai na ma pu na su kai wang lo ya ji hawai ni poi ko me thara de ba ko thara ni adi cha ba lo ga na ham ki tai na ni do lai kha di ju pakhang ju ta de mammai ga ji pu mo da marang san ja ni duga amuk sore namu akoi na singi hai ru ni ndai sapo lo ko ni padi lo ko ni aduga ne amu lo ni pula ki je ni de ga adagi de amu le khabi ni mayun de le pakang ju ka sun na puna ne sa chak lang to ge me ko le khabi dara ki mayun je pakang je ga pula chak chak ge me do imai pa na ju kai ju hai je na tam ji san ni ne kai ju tau de ni de ya mu ai ri ching da hoi
ꯍꯧꯖꯤꯛꯁꯤ ꯃꯇꯝꯅ ꯄꯨꯔꯛꯄ ꯑꯍꯣꯡꯕꯗ ꯃꯊꯪ ꯂꯥꯛꯄꯗ ꯊꯥꯏꯅꯉꯩ ꯆꯠꯅꯔꯝꯕ ꯂꯣꯏ ꯀꯥꯎꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯍꯥꯏꯇꯥꯔꯦ ꯀꯜꯆꯔꯐꯧꯗ ꯂꯣꯏ ꯀꯥꯟꯊꯣꯛꯑꯒ ꯄꯪꯆꯣꯡ ꯆꯣꯡ ꯆꯠꯅꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯦ ꯍꯧꯖꯤꯛꯁꯦ ꯑꯗ ꯍꯧꯖꯤꯛꯇꯤ ꯐꯣꯟꯗ ꯃꯁꯛ ꯁꯨꯔꯒ ꯃꯁꯛ ꯁꯨꯔꯒ ꯐꯣꯟꯗ ꯅꯨꯡꯁꯤꯅꯒ ꯂꯩꯅꯔꯒ ꯃꯤ ꯃꯇꯨ ꯂꯩꯔꯝꯕ ꯃꯆꯥ ꯂꯩꯔꯝꯕ ꯃꯌꯥꯝ ꯊꯣꯛꯅꯔꯤꯁꯤ ꯍꯧꯖꯤꯛꯀꯥꯟ ꯂꯩꯁꯥꯕꯤꯅ ꯃꯥꯅꯤ ꯑꯁꯦꯡꯕꯅꯤ ꯃꯥ ꯆꯠꯅꯕꯤꯁꯤꯗ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯐꯣꯡ ꯁꯥꯅ ꯑꯗꯨꯝ ꯊꯣꯛꯇꯅ ꯂꯩ ꯇꯧꯔꯤꯁꯦ ꯀꯩꯝꯇ ꯒ꯭ꯌꯥꯟ ꯇꯥꯅꯗ ꯍꯥꯏꯇꯥꯔꯦ ꯏꯀꯥꯏꯕꯒꯤ ꯁꯔꯨꯛꯁꯤꯃ ꯀꯩꯅꯣ ꯀꯔꯤ ꯀꯨꯞꯁꯟꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯝꯇ ꯌꯥꯎꯈꯤꯗ꯭ꯔꯕ ꯑꯗꯨ ꯃꯤ ꯆꯥꯕ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝ ꯆꯥꯗ꯭ꯔꯣ 이마도 따이 이마 이자 그런 것도 오랜만에 매일 내려가니 뭐 그리 싫어만이네 강디리 아코이 온거 사나라마지 파다오니 니는 그라이저기 안 나오기노 본 저래도 보다 하는 사례 뭐 에 아생 바하이브부 ngau기 ngau스누 이마 아주 미 로이나 피티비 숨도 동네로 따라 많이 안 나오기네 하는 사례 뭐 ngaude ima kai노니 분시롤니 ima 분시롤니 ima 나지 짱이 붕잉 럭싱 오요나 하이브니다 hoi ima ado ima nghawaidi iroibi pukhida iroiba loi turendaga siloi turenda suloi ado timpha manang kai do paklaktro khadangda paklai wow kare ipomida ahanjing nang pukhida iroina pukhi ising naina chai wa di kalaktro kalaktro kan bazu yam chatnarami thaina ngai di adudi yaw tabro train paise mathaga chatnimida karko ka unki khangni gai nanganda ising na thenguraba nangan popo nangan da chai wasa sa jaiduna kan maram ne ga ba tabdo khadanga thak niaga ka khana nuksa ga yaibudo yam nungai bani mi namu bani ga di nuksa ga yaibu ko ni wow ni ade ko pha ja adune marang ga langa ado akhoi pi ingai da di ma ing basi khangak te ni ko urum da laiba pukhi do changjal lagi iroi ni ba milori ati ingba khangbi ponte yam nungai re ima ado ai wari jeni sine mana kanto men angau bingaram dar dei sa angau bini haiba pangya ya ponte dei ma hai dei ma wari yam nungai hai wari nungai hai ado sumai tawbani ma imau nupi ahum du di kamai tawge aloi thaida ai khutba wane loi thaida phaiya khu hai du kainom tawi dei ma imai kunok su yam na pe imai gi kunok se tau ke da du hai di sa ba sa ko di ai na moi na sa re ba kaishum kai di imagi na na me pam da ba di ai kaling dai ai ne gai than sa de ai so la ka na ka da loi na tau loi na thong da di kana thong wan di ai kaling sa ga ye ko ai bai ban da amarom da di imau jing je sa wai sangini leidana akhoi gi keno mawa mapuroi ba warak watem haiba haiba ma leibo ko nupi da jo ada icha nupa ahum dugi imau nupi ahum dui marakta haidi nupa warak pa haiba haitare adaidi icha nupa jing dui marakta su nupi na haiba daga inba sum leidana ado je kai ni din nei khani ngai dai sa sang imana hai do pesima na bu hai với cái thằng này kia đấy còn nói trâu nó có mi trâu rồi nói trâu rồi bà imai se nungai đi mà mathang da mu ore nung lang da ai phone do kani adu ga sai ta ba ga si ta ngasi je akhoi gi ngasi talent han le do ma le leye adu je ma si wari to ki ge hoje hoi ma hau bi yam nungai jai ma naina Facebook daga cha sing Facebook daga khatat ki badu moi da yaw pro karam ma thagal le hai bai ma
ꯅꯪꯒꯤ ꯖꯦꯝꯁꯀꯤ ꯋꯥꯔꯤꯗ ꯑꯗꯨꯒꯤ ꯑꯣꯂꯦꯟꯒꯤ ꯂꯣꯏꯅ ꯂꯣꯏꯅꯃꯛ ꯑꯩꯅ ꯍꯥꯞꯄꯒ ꯂꯣꯏꯅ ꯊꯥꯒꯠꯄꯔꯣꯜꯂꯝꯃꯦ ꯊꯥꯒꯠꯂꯝꯃꯦ ꯏꯃꯥꯒꯤꯁꯦ ꯀꯔꯝꯕꯗ ꯊꯥꯒꯠꯂꯤꯅꯣ ꯈꯪꯗꯕ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯟꯗꯔꯥ ꯅꯠꯇ꯭ꯔꯒꯅ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯂꯤꯕ ꯑꯗꯨꯗꯤ ꯌꯥꯎꯔꯝꯃꯅꯤ ꯏꯃꯥ ꯋꯥꯔꯦꯡꯒꯨꯝꯕ ꯑꯣꯏꯅ ꯄꯥꯔꯒ ꯇꯧꯕ ꯃꯥꯜꯂꯤ ꯏꯃꯥꯅ ꯍꯥꯏꯁꯦ ꯀꯩꯅꯣꯅꯦ ꯐꯨꯔꯤꯠꯅꯦ ꯐꯨꯔꯤꯠ ꯀꯩꯅꯣ ꯂꯤꯠꯄꯅꯤ ꯐꯨꯔꯤꯠ ꯃꯩꯇꯩ ꯃꯆꯨꯗꯅꯦ ꯕꯣꯒꯤ ꯑꯉꯧꯕꯅ ꯕꯣꯒꯤ ꯅꯝꯃꯒ ꯂꯤꯠꯄꯅꯤ ꯑꯗꯣ ꯑꯩꯒꯤ ꯀꯩꯊꯦꯜ ꯆꯠꯐꯝꯗꯅꯦ ꯑꯩꯒꯤ ꯄꯣꯠ ꯆꯩꯒ ꯂꯣꯏꯅ ꯌꯥꯎꯒꯅꯤ ꯀꯅꯥꯅ ꯊꯥꯒꯠꯂꯤꯅꯣ ꯏꯃꯥ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯃꯧ ꯑꯃꯗ ꯑꯅꯤꯇꯥ ꯍꯥꯏꯅ ꯑꯗꯣ ꯉꯁꯥꯏꯒꯤ ꯊꯥꯒꯠꯂꯤꯕ ꯑꯦꯀꯥꯎꯟꯗꯨꯒꯤ ꯃꯃꯤꯡꯗꯣ ꯑꯗꯨ ꯃꯃꯤꯡꯗꯣ ꯈꯪꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒ ꯐ꯭ꯔꯦꯟ ꯑꯣꯏꯅꯗ꯭ꯔꯒꯗꯤ ꯏꯃꯥꯅ ꯊꯥꯒꯠꯂꯤꯗꯣ ꯎ ꯐꯪꯉꯣꯏꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯒ ꯃꯔꯨꯞ ꯑꯣꯏꯗ꯭ꯔꯒꯗꯤ ꯀꯅꯦꯛ ꯇꯧꯅꯗ꯭ꯔꯒꯗꯤ ꯑꯗꯣ ꯀꯔꯤ ꯃꯃꯤꯡꯗ ꯊꯥꯒꯠꯂꯤꯅꯣ ꯍꯥꯏꯗꯣ ꯏꯃꯥꯅ ꯏꯃꯧ ꯂꯣꯟꯅꯟ ꯌꯥꯎꯕꯤꯌꯨ ꯃꯣꯏꯒꯤ ꯋꯥꯔꯤ ꯇꯥꯕꯤꯌꯨ ꯃꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯌꯥꯎꯕꯤꯌꯨ ꯌꯥꯎꯕꯤꯅꯕ ꯇꯧꯒꯅꯨ ꯏꯄꯥ ꯏꯃꯥ ꯏꯕꯦꯜ ꯏꯆꯟ ꯏꯆꯦ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯋꯥꯔꯤ ꯇꯥꯕꯤꯗꯕ ꯇꯧꯒꯅꯣꯅ ꯌꯥꯝ ꯊꯥꯒꯠꯈꯤꯅꯦ ꯍꯣꯏ ꯍꯣꯏ ꯏꯃꯥ ꯃꯇꯥꯡ ꯆꯥꯕ ꯑꯝꯗ ꯄꯥꯎ ꯐꯥꯎꯗꯣꯛꯅꯔꯒꯀꯣ ꯑꯗꯨꯁꯨ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ ꯏꯃꯥꯅ ꯊꯥꯒꯠꯂꯤꯕꯗꯨꯁꯨ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯀꯣꯂꯔ ꯌꯥꯝ ꯂꯧꯈꯠꯄ ꯉꯝꯗꯦ ꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯍꯜꯂꯣꯟꯒꯤ ꯊꯧꯔꯝꯁꯦ ꯋꯥꯔꯤꯁꯦ ꯍꯧꯖꯤꯛꯐꯥꯎ ꯂꯣꯏꯗ꯭ꯔꯤꯕ ꯏꯃꯥꯁꯦ ꯋꯥꯔꯤꯁꯦ ꯑꯗꯨꯕꯨ ꯑꯇꯣꯞꯄꯒꯤ ꯈꯜꯂꯒ ꯈꯨꯗꯣꯡꯆꯥꯕꯁꯦ ꯄꯤꯖꯗ꯭ꯔꯕꯅꯤ ꯑꯗꯣ ꯃꯊꯪ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯔꯣꯏꯕ ꯍꯥꯏꯇꯥꯔꯦꯅꯦ ꯉꯁꯤ ꯑꯔꯣꯏꯕ ꯀꯣꯂꯔ ꯑꯃ ꯂꯧꯈꯠꯆꯔꯒ ꯂꯣꯏꯁꯤꯟꯖꯒꯦ ꯑꯗꯨꯒ ꯁꯣꯃꯩꯁꯅ ꯐꯖꯅ ꯈꯥꯏ ꯍꯅꯨꯕꯤꯗꯣ ꯉꯥꯎꯔꯅꯤ ꯍꯥꯏꯕꯤꯔꯦ ꯁꯅꯥꯊꯣꯏ ꯑꯣꯏꯅꯥꯝꯅꯁꯨ ꯏꯔꯣꯏꯕꯒꯤ ꯆꯩ ꯌꯥꯝ ꯆꯥꯔꯛꯄ ꯃꯥꯜꯂꯦ ꯍꯥꯏ ꯈꯔ ꯆꯥꯔꯛꯑꯦ ꯑꯩꯈꯣꯏ ꯆꯥꯗ꯭ꯔꯁꯨ ꯆꯥꯕ ꯑꯗꯨꯝ ꯌꯥꯎꯏ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯗꯨꯝ ꯄꯨꯟꯃꯤꯟꯅꯕ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯍꯧꯖꯤꯛꯇꯕꯨ ꯎꯗꯕꯩ ꯋꯥꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯛꯄ ꯀꯥꯟꯗꯁꯨ ꯑꯩꯈꯣই 5 ꯑꯃ 10 ꯑꯃꯗꯤ ꯑꯗꯨꯝ ꯄꯨꯜꯂꯦ ꯍꯥꯏꯖꯔꯤꯕ ꯀꯥꯡꯒꯤ ꯄꯣꯠ ꯆꯥꯅꯕꯤ ꯑꯗꯒꯤ ꯑꯗꯨꯝ ꯌꯥꯎꯔꯦ ꯍꯥꯏꯇꯥꯔꯦ ꯀꯥꯡꯂꯞ ꯌꯥꯝ ꯆꯦꯟꯒ꯭ꯔꯖꯥꯠꯅꯤꯗ ꯑꯗꯩ ꯖꯔꯃꯗ ꯍꯜꯋꯥ ꯆꯥꯅꯕꯤ ꯍꯜꯋꯥ ꯆꯥꯔꯀꯥꯟꯗ ꯃꯆꯨ ꯍꯦꯛ ꯊꯥꯛꯇꯕꯤ ꯑꯉꯧꯕ ꯉꯥꯛꯇ ꯍꯦꯛ ꯆꯥꯅ ꯃꯆꯨ ꯊꯥꯛꯇꯕꯤꯒꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯊꯣꯛꯂꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯤꯗꯤꯕꯨꯀꯣ ꯀꯩꯅꯣ ꯊꯣꯛꯂꯛꯄꯗꯒꯤ ꯍꯧꯅ ꯃꯣꯕꯥꯏꯜꯅ ꯊꯣꯛꯂꯛꯑꯦ ꯑꯗꯨꯅ ꯃꯈꯨꯠꯅ ꯇꯛ ꯇꯛ ꯅꯝꯃꯒꯀꯣ ꯆꯤꯡꯗꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯊꯣꯛꯂꯛꯑꯦ ꯑꯗꯨꯅ ꯁꯨꯝ ꯃꯃꯤ ꯁꯥꯝꯃꯛꯄꯩ ꯋꯥꯅꯦꯕ ꯑꯗꯣ ꯈꯔ ꯂꯩꯔꯗꯤ ꯑꯉꯥꯡꯁꯤꯡꯁꯦ ꯑꯃꯠꯇ ꯃꯁꯥꯅ ꯑꯗꯒꯤ ꯏꯔꯣꯏꯕ ꯍꯩꯕ ꯈꯣꯠꯄ ꯍꯧꯖꯤꯛꯇꯤ ꯁ꯭ꯋꯤꯃꯤꯡ ꯄꯨꯜ ꯊꯝꯃꯒ ꯏꯔꯣꯏꯕ ꯇꯝꯕꯤꯕ ꯁꯨꯃꯥꯏꯅ ꯄꯩꯁꯥꯒꯤ ꯔꯣꯝꯗ ꯆꯠꯊꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯑꯣꯏꯅ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦ ꯑꯔꯣꯏꯕ ꯀꯣꯜ ꯂꯥꯛꯈ꯭ꯔꯦ ꯂꯧꯈꯠꯂꯁꯤ ꯍꯜꯂꯣ ꯉꯁꯥꯏ ꯕꯥꯃꯣꯟ ꯂꯩꯔꯝꯕꯗꯣ ꯁꯥꯎꯕ ꯆꯠꯈ꯭ꯔꯦ ꯐꯪꯗ꯭ꯔꯦꯅ ꯍꯩꯃꯥ ꯑꯗꯣ ꯏꯃꯥ ꯕꯥꯃꯣꯟ ꯆꯠꯈ꯭ꯔꯃꯤꯅ ꯑꯇꯣꯞꯄ ꯑꯝꯗ ꯆꯥꯟꯁ ꯄꯤꯔꯒꯦ ꯑꯩꯒꯤꯗꯤ ꯋꯥꯔꯤ ꯌꯥꯝ ꯂꯩ ꯀꯩꯅꯣ ꯑꯩ ꯋꯥꯔꯤ ꯌꯥꯝ ꯁꯥꯈꯤꯗꯦ ꯋꯥꯔꯤꯗꯣ ꯏꯃꯥꯒꯤꯗꯕꯨꯗꯤ ꯏꯃꯥ ꯈꯛꯇꯅ ꯇꯧꯔꯛꯄꯅꯤꯅ ꯀꯥꯎꯗꯕ ꯑꯩꯈꯣꯏꯗꯤ ꯑꯃꯨꯛ ꯀꯔꯝꯕ ꯃꯇꯥꯡꯗꯩ ꯍꯧꯒꯗꯣꯏꯅꯣ ꯑꯗꯨꯝ ꯈꯪꯗꯕꯅꯤꯅ ꯇꯧꯔꯤꯕ ꯍꯥꯏꯗꯤ ꯏꯃꯥꯁꯦ ꯃꯌꯥꯝ ꯁꯥꯔꯛꯄꯅꯤꯅ ꯑꯇꯣꯞꯄ ꯑꯃꯗ ꯆꯥꯟꯁ ꯄꯤꯖꯔꯒꯦꯀꯣ ꯏꯃꯥ ꯍꯣꯏ ꯏꯃꯥ ꯑꯃ ꯉꯁꯥꯏꯗꯒꯤ ꯏꯃꯥ ꯕꯥꯃꯣꯜ ꯑꯃ ꯊꯧꯔꯝꯁꯦ ꯂꯨꯝ ꯂꯩꯔꯝꯃꯦ ꯍꯥꯏꯁꯤꯅꯤ ꯑꯗꯣ ꯆꯠꯈ꯭ꯔꯦꯅꯦ ꯍꯧꯖꯤꯛ ꯀꯣꯜ ꯐꯪꯉꯤꯁꯦ ꯏꯃꯥ ꯖꯥꯃꯤꯅꯤꯅꯤ ꯏꯃꯥ ꯖꯥꯃꯤꯅꯤꯁꯤꯗꯤ ꯇꯣꯏꯅ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯁꯥ ꯂꯩꯔꯕ ꯍꯜꯂꯣ ꯀꯣꯜꯁꯤ ꯇꯥꯟꯅꯈꯤꯗ꯭ꯔꯦ ꯑꯔꯣꯏꯕ ꯀꯣꯂꯔ ꯑꯣꯏꯖꯒꯦ ꯇꯧꯕꯅꯤ ꯊꯥꯒꯠꯆꯔꯤ ꯉꯁꯤꯗꯤ ꯑꯌꯥꯝꯕꯅ ꯆꯥꯔꯠꯁꯨ ꯑꯝꯇ ꯄꯥꯕꯁꯦ ꯅꯪꯖꯗ꯭ꯔꯦ ꯋꯥꯔꯤ ꯌꯥꯝ ꯁꯥꯡꯕꯅꯤꯅ ꯄꯥꯕꯨꯡ ꯑꯔꯤꯕꯝ ꯘꯅꯁ꯭ꯌꯥꯝ ꯁꯔꯃ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯂꯩꯕꯤꯕ ꯁꯔꯣꯀꯦꯟ ꯁꯥꯏ ꯇꯔꯥꯝꯅꯧꯆꯔꯤ ꯔꯣꯃꯤꯇꯥ ꯀꯩꯁꯥꯝ ꯊꯥꯒꯠꯆꯔꯤ ꯊꯣꯏꯈꯨꯃꯟ ꯍꯜꯂꯣ ꯏꯃꯥꯁꯦ ꯆꯍꯤ 4 ꯁꯨꯕꯤꯔꯕ꯭ꯔꯣ 34 ꯁꯨꯔꯦꯗ 34 ꯁꯨꯔꯦ ꯀꯩ ꯂꯝꯗꯒꯤ ꯑꯣꯏꯕꯤꯔꯕꯅꯣ ꯃꯤꯡꯅ ꯀꯔꯤ ꯀꯧꯕꯤꯕꯒꯦ ꯊꯧꯕꯥꯜ ꯅꯤꯉꯣꯝꯕꯝꯗꯒꯤ ꯃꯤꯡꯗꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕꯤꯕꯒꯦ ꯏꯕꯦꯆꯥ ꯑꯗꯣ ꯏꯃꯥ ꯑꯁꯣꯝ ꯔꯦꯗꯤꯑꯣꯗꯒꯤ ꯈꯤꯇꯪ ꯂꯥꯞꯊꯣꯛꯄꯤꯔꯛꯑꯣ ꯔꯦꯗꯤꯑꯣꯁꯨ ꯇꯥꯔꯗꯤ ꯈꯥꯡꯉꯕꯣꯛꯀꯤ ꯅꯍꯥꯟ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕꯗꯣ ꯍꯪꯗ꯭ꯔꯁꯨ ꯏꯔꯣꯟꯕ ꯆꯥꯏꯌꯦꯅ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧ ꯇꯥꯔꯦꯕ ꯍꯣꯏ
ꯑꯗꯣ ꯏꯃꯥ ꯉꯁꯤꯗꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯅꯨꯃꯤꯗꯥꯡꯒꯤꯁꯨ ꯌꯧꯁꯤꯜꯂꯛꯀꯗꯣꯔꯦ ꯉꯁꯤꯁꯦ ꯊꯔꯣꯏ ꯊꯣꯡꯕ ꯆꯥꯔꯦ ꯊꯔꯣꯏ ꯊꯣꯡꯕ ꯆꯥꯔꯦ ꯑꯗꯣ ꯏꯃꯥ ꯀꯩꯗꯧꯕꯤꯗꯣꯏꯅꯣ ꯏꯁꯩ ꯑꯃꯇ ꯁꯛꯇꯣꯛꯁꯤꯔ ꯇꯧꯕꯅꯦ ꯋꯥꯃꯜꯂꯦꯕ ꯍꯣꯏ ꯍꯣꯏ ꯁꯛꯇꯣꯛꯀꯗꯧꯕꯅꯤ ꯏꯃꯥ ꯁꯛꯇꯣꯛꯀꯗꯧꯕꯅꯤ ꯏꯁꯩꯁꯨ ꯁꯛꯁꯤ ꯑꯗꯨꯒ ꯋꯥꯔꯤꯁꯨ ꯉꯥꯏꯍꯥꯛ ꯁꯥꯟꯅꯍꯧꯁꯤ ꯏꯃꯥ ꯀꯣꯜ ꯐꯪꯉꯤꯉꯩꯁꯤꯗ ꯑꯗꯣ ꯑꯍꯥꯟꯕ ꯏꯃꯥ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯍꯧꯗꯣꯛꯄꯤꯔꯣ ꯍꯣꯔꯦꯟ ꯏꯃꯥꯒꯤ ꯏꯁꯩꯗꯣ ꯇꯥꯔꯒ ꯋꯥꯔꯤꯁꯦ ꯑꯗꯨꯗꯩ ꯍꯧꯗꯣꯔꯤꯕꯅꯤ ꯋꯥꯔꯤꯗꯤ ꯏꯃꯥꯗꯤ ꯂꯣꯏ ꯂꯤꯊꯣꯛꯈ꯭ꯔꯕꯅꯤ ꯑꯃꯨꯛꯁꯨ ꯂꯤꯈꯤꯗ꯭ꯔꯣ ꯃꯃꯥꯡꯗ ꯏꯃꯥ ꯋꯥꯔꯤ ꯂꯤꯊꯣꯛꯈ꯭ꯔꯕꯣ ꯂꯤꯊꯣꯛꯈ꯭ꯔꯦ ꯑꯅꯤꯔꯛ ꯐꯪꯈ꯭ꯔꯦ ꯀꯨꯏꯔꯦ ꯌꯥꯝ ꯀꯨꯏꯔꯦ ꯍꯣꯏ 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 ꯑꯗꯨꯗꯤ ꯏꯃꯥ ꯏꯁꯩ ꯑꯣꯏꯅ ꯁꯛꯄꯤꯔꯛꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯧꯔꯒꯦꯀꯣ ꯍꯧꯕꯤꯔꯛꯑꯣ ꯏꯃꯥ ꯍꯩꯕ ꯍꯩꯇꯕ ꯃꯇꯦꯛ ꯑꯃ ꯄꯥꯔꯛꯑꯒꯦ ꯍꯧꯈꯤꯕ ꯄꯨꯟꯁꯤꯗ ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯝꯕ ꯏꯔꯥꯜ ꯂꯪꯖꯈꯤꯕ ꯅꯨꯡꯁꯤ ꯌꯥꯎꯗꯅ ꯑꯩꯕꯨ ꯑꯁꯨꯝꯅ ꯀꯔꯤꯒꯤ ꯑꯋꯥꯕ ꯄꯤꯔꯝꯂꯤꯕ ꯃꯃꯩꯔ ꯃꯀꯣꯜ ꯈꯪꯗꯦ ꯁꯛꯏꯁꯦ ꯃꯩꯆꯥꯛꯁꯤ ꯈꯥꯡꯗꯨꯅ ꯄꯤꯔꯦ ꯑꯩꯉꯣꯟꯗ ꯇꯨꯜꯂꯕ ꯃꯩꯅ ꯁꯤꯔꯤꯛꯇ ꯃꯁꯤꯕꯨ ꯀꯔꯝꯕ ꯏꯔꯥꯟꯒꯤ ꯂꯝꯕꯤꯅꯣ ꯑꯃꯨꯛꯇ ꯅꯨꯡꯁꯤ ꯈꯪꯗꯕ ꯅꯨꯡꯁꯤ ꯈꯪꯗꯕ ꯍꯧꯈꯤꯕ ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯝꯕ ꯏꯔꯥꯜ ꯂꯪꯖꯈꯤꯕ ꯅꯣꯡꯃꯇ ꯂꯥꯛꯇꯨꯅ ꯌꯦꯡꯂꯣ ꯑꯩꯒꯤ ꯂꯩꯈꯥ ꯇꯥꯅ ꯃꯥꯡꯂꯕ ꯄꯨꯟꯁꯤꯁꯦ ꯉꯁꯤꯇ ꯊꯣꯡꯅꯕ ꯃꯍꯥꯛꯅ ꯁꯤꯟꯈꯤꯕ ꯎꯔꯒ ꯀꯤꯂꯅꯤ ꯅꯪꯒꯤ ꯊꯃꯣꯏꯅ ꯀꯤꯂꯅꯤ ꯊꯃꯣꯏ ꯏꯃꯥ ꯀꯝꯂꯥ ꯌꯥꯝ ꯅꯤꯛꯑꯦ ꯀꯩꯅꯣ ꯏꯃꯥ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛꯁꯨ ꯐꯪꯈ꯭ꯔꯦ ꯍꯥꯏ ꯑꯗꯨꯒ ꯀꯝꯂꯥꯛ ꯅꯤꯛꯏꯁꯦ ꯀꯅꯥꯅ ꯀꯩ ꯇꯧꯁꯜꯂꯛꯑꯦ ꯀꯝꯂꯥ ꯌꯥꯝ ꯅꯤꯛꯑꯦ ꯂꯣꯏꯁꯜꯂꯒꯦ ꯏꯁꯩꯅꯦ ꯃꯃꯩ ꯃꯀꯣꯛ ꯁꯝꯅꯕ꯭ꯔꯥ ꯁꯝꯅꯗꯕ꯭ꯔꯥ ꯈꯪꯗꯦ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯍꯣꯏ 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 ꯊꯥꯒꯠꯆꯔꯤ ꯀꯣꯜꯁꯦ ꯑꯃ ꯂꯧꯈꯠꯄꯁꯨ ꯐꯔꯛ ꯇꯥꯔꯅꯤ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯑꯔꯣꯏꯕ ꯑꯣꯏꯖꯔꯒꯦ ꯑꯔꯣꯏꯕ ꯀꯩꯅꯣ ꯑꯍꯟꯒꯤ ꯈꯣꯟꯖꯦꯜ ꯁꯥꯔꯒ ꯃꯤꯃꯤꯀ꯭ꯔꯤ ꯇꯧꯔꯛꯑꯣ ꯍꯥꯏꯁꯤꯅꯤ ꯃꯣꯏꯔꯥꯡꯊꯦꯝ ꯍꯦꯔꯣꯖꯤꯟꯅ ꯍꯥꯏꯕꯤꯕꯗ ꯃꯣꯕꯥꯏꯜꯁꯦ ꯊꯥꯏꯅꯒꯤ ꯁꯤꯜꯂꯦꯞꯅꯤ ꯍꯥꯏꯕꯤꯔꯛꯑꯦ ꯁꯤꯜꯂꯦꯞꯅꯦ ꯆꯨꯝꯃꯦ ꯈꯣꯠꯂꯝꯃꯤꯗꯅꯀꯣ ꯉꯍꯥꯟꯋꯥꯏ ꯈꯣꯠ ꯌꯥꯝ ꯈꯣꯠꯄꯗꯣ ꯄꯪꯏꯗ ꯒ꯭ꯌꯥꯟ ꯃꯦꯜ ꯇꯥꯗꯦ ꯑꯗꯨꯝ ꯏꯕꯅꯦ ꯍꯧꯖꯤꯛꯇꯤ ꯃꯣꯕꯥꯏꯜꯗ ꯑꯃꯨꯛ ꯏꯔꯦ ꯃꯥꯏꯗ ꯈꯔ ꯈꯣꯠ ꯂꯩꯕꯥꯛꯇꯁꯨ ꯑꯗꯨꯝ ꯁꯤꯂꯦꯞ ꯇꯧꯅ ꯈꯜꯂꯒ ꯄꯪꯈꯣꯠꯇ ꯈꯣꯠꯄꯤꯅꯤ ꯇꯧꯔꯤꯁꯦ ꯑꯗꯨꯅꯤ ꯀꯣ ꯃꯥꯅꯤ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯑꯍꯜ ꯂꯣꯟꯒꯤ ꯊꯧꯔꯝꯁꯦ ꯀꯔꯤ ꯃꯥꯒꯤ ꯆꯥꯅꯨꯡꯗꯒꯤ ꯃꯦꯝꯆꯥ ꯍꯥꯏꯕ꯭ꯔꯥ ꯃꯦꯝꯃ ꯍꯥꯏꯕ꯭ꯔꯥ ꯃꯥꯗꯤ ꯃꯌꯥꯝꯕꯒ ꯀꯣꯏꯅꯔꯒ ꯃꯅꯥꯎ ꯅꯨꯄꯥꯗ ꯂꯩꯔꯛꯑꯦꯅ ꯍꯥꯏꯗꯅ ꯏꯁ ꯄꯨꯟꯁꯤꯒꯤ ꯀꯥꯎꯔꯔꯣꯏ ꯃꯗꯨꯒꯤ ꯋꯥꯔꯤꯗꯣ ꯑꯗꯨꯅꯤꯅꯦ ꯏꯇꯥꯎꯕꯤ ꯃꯁꯤ ꯅꯨꯡꯉꯥꯏꯔꯤꯅꯦꯍꯦ ꯃꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯀꯔꯤ ꯑꯩꯗꯤꯅꯦ ꯄꯥꯕꯨꯡ ꯇꯣꯝꯕ ꯋꯥꯡꯖꯝꯒꯤꯅꯦ ꯋꯥꯔꯤꯁꯨ ꯑꯃꯨꯛꯇ ꯇꯥꯅꯤꯡꯉꯤꯕꯅꯤ ꯑꯗꯣ ꯃꯥꯗꯤ ꯁꯨꯡꯇꯧ ꯇꯧꯔꯛꯇꯦ ꯆꯍꯤ 60 ꯁꯨꯗ꯭ꯔꯤꯕ ꯈꯪꯗꯦ ꯏꯇꯥꯎꯕꯤ ꯅꯪꯕꯨ ꯑꯩꯁꯨ ꯇꯧꯒꯦꯕꯨ ꯑꯩꯒꯤ ꯀꯦꯁ ꯃꯌꯥꯝꯗꯣ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯨ ꯑꯃ ꯂꯤꯕꯗ ꯃꯊꯪ ꯌꯥꯎꯈꯤꯗ꯭ꯔꯥꯗ ꯄꯥꯈꯠꯇꯅ ꯇꯧ ꯉꯝꯗ ꯂꯩꯔꯤꯅꯤ ꯂꯤꯊꯣꯛꯑꯁꯨ ꯃꯤꯡ ꯄꯟꯗ꯭ꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯏꯇꯥꯎꯕꯤ ꯏꯇꯥꯎꯕꯤ ꯑꯁ ꯑꯩꯈꯣꯏ ꯏꯟꯗꯣꯟꯗꯣ ꯑꯉꯥꯡ ꯑꯣꯟꯊꯣꯔꯛꯏ ꯍꯧꯖꯤꯛꯇ ꯀꯔꯤꯒꯤ ꯍꯧꯖꯤꯛꯁꯦ ꯈꯝꯕꯟ ꯆꯥꯎꯁꯜꯂꯛꯏꯔꯣ ꯍꯣꯏꯅꯦ ꯅꯪꯕꯣ ꯏꯁ ꯑꯩꯅꯒ ꯃꯁꯤꯗ ꯈꯤꯇꯪꯒ ꯅꯥꯟꯅꯒ ꯊꯣꯛꯄ ꯌꯥꯄꯣꯟꯇꯦ ꯀꯣ ꯏꯇꯥꯎꯕꯤ ꯀꯔꯤ ꯍꯥꯏꯔꯛꯏꯕ ꯏꯕꯦꯇꯣꯝꯕꯤꯒꯤ ꯍꯣꯇꯦꯜꯗ ꯆꯠꯄꯤꯔꯕꯔꯣ ꯀꯥꯅ ꯇꯧꯗꯅꯅꯦ ꯏꯇꯥꯎꯕꯤ ꯑꯗꯨꯗꯤ ꯈꯝꯕꯟ ꯆꯥꯎꯏ ꯍꯥꯏꯗꯨꯅ ꯑꯗꯨ ꯁꯛꯆꯜꯂꯨ ꯌꯥꯗ꯭ꯔꯣ ꯅꯪꯁꯤ ꯑꯣꯟꯊꯣꯛꯅ ꯄꯪꯒ꯭ꯔꯦꯗꯀꯣ ꯃꯣꯏꯒꯤ ꯈꯝꯕꯟ ꯆꯥꯎꯏ ꯍꯥꯏꯗꯨꯅ ꯇꯧꯕ ꯏꯁꯩꯗꯣ ꯅꯪꯅ ꯑꯩꯕꯨ ꯋꯥꯔꯧꯔꯤꯗꯣ
hai bữa sau cái đó ya cái thì yao thì xây dựng cái thì ya thì tao slip chân lên khang để đây tao bị siram dai gì đó nè wa khan je jat jat khala i sini ngak ti hai di bai tao bi cái tao bị hậu chính nó bị coi cái grang na không khang cái lửa khai nó rai tao bi in thua ba này biết tôi bị cái hỏi tiền được rất là mà khá đúng thằng mà cái biết sau bị tôi năng hắn dân nhẹ nghe hãy bảo tay đây tao biết hay hắn nuôi thằng tên nè chốt qua đầu thở mất tao sợ là cái nó duk nuk sinaram ba lai sapa khang oi ri ngai da nuk sinaram ba du da ma di marai bak to thijaram ni na aduk sum awa nung ai wari do do to bani era hen chân lắc tên này hen chân nó hồi hen chân nó đi chả làm khut na làm ba phang ba kan ji dai tao bi ja ja cái gì mi kim làm tới đi chạy cha mà cái trao ngã số bìm nó chạy trai bán lâu thì thì nâng khang áo trâu bò do đi mi paisa nu cha pai mi gi di chana bi ni kai no nei tao bi khoi swai da di tao bi nang mi to karan ta no nang hanu thang da chop sa ni hau je kyam na chop na ra bani ko hai tao bi yum da sum lai ba je wakhal thok te cái gì nó bị gì nó cái đi wakhal thok bro ai be to mi gi hotel du da ngai hak phamaga lai ba wari sa ba nungai ni hei tao bi nang bo ni tao bi ai ju phone nang tang tàu cái tàu ni sia halon gi thorom chi da tàu đâu da na du ai đi nó bị gì ai đi phản em đi quay ra mía tôi bu ai nó mình pan đó hai ra đi mua gì ta làm bát thua đi cái nào cái này rồi ai đi du nè ngasai ki wari du di ka ri hek ta chi tha da gai hang ba du ka ri angang ani du bo ma ming du bo ka ri poso para ni hai bra mana ne da mala hai bra kai no hang ni ne fa sa da ai na ai gi case tu di yam bani na wari du sum sa ba da yaw thok ra di singi ne dum hanga kani na i tau bi nang case tu jen da lei ba su yaw dai na yaw ri mi nei tau bi ama khak na te na tau ri doi tau bi nu pi tu ama jen la kan da ama lakshan ba gi jen da lei ru bo ram ni aduni tau bi yaw di yaw ding ba moi gi han lon gi thoram do adui tau bi da wa hang khu hang do na tai cha da du da duk yaw bu se kaya nungai ta da na ta boy na lei ra bai tau bi ai tau bi adu di smai tau ro phazana message sa to irosi gi wa hang ji hang wa tai di hang ka noi da na nang se ma ke hek ta thajal lu tau bi ya doi man de da tabli pang hang da hang ni da ma du ya ngang ani do as khang de dai tau bi ka wain tau doi no hauji kan ji tau bi hauji ti ne nu pi lei ba nu pa ngai khun ni tau bi ai bo tau bi do wa am da ho do ke ni he hau do tau bi ji na than da tarak lai bu du nu ngai tra adu hai mà thánh ta tarak lai ba mà lai lên hệ tao bị tarak lai cho kya nang gi wa do ai khang ni that pa gi wa di na te kak that pa zu na te au ji ti han oi silam ni na i cha i mong na se ba to wa du khara pen phat loi kari hanu ra kan ta hanu bim lo to ri ba hanu bi na te ne tao bi dai di ma na khara kalap tau ni ne tao bi se ba se bi hai ba ma han loi silak pa jin na te yam cha dam ni ne tao bi nang ba kari lam dai no adu budi anak padai nei tau bi anak padi yam phai kari maming ka wi adu om tang lai bak yeng asi hai broi tau bi ai su khali bani ne nungai tra bai tau bi gi khan ba da ai dong ha dai sum khali ba i tau bi oi roi dra na ai so i tau bi da hau dok ta bani i tau bi wa khan je no ra i da basanta lak pra kai nom tau bi tau bi oi ni ko oi ni ado wari do hai phet hau dok pa da ne ma su ma than ta tarak lai bani na aina wari do sum i be tom bi oi kali hoi da sum sa ba da ne yaningum tawi tau bi ma du lai ba hek ti yeng jil la ji do i jai su khara wa do khara ai hau dok pi ra ge tau bi ni kai ra ju i tau bi ai gi sai i mo do adai da khara hau do ai na hau do pa di i kai re hanu thang si da ne i dang tawi hai rak ta na au du ne kai ma budi paisa nung sa ju kai no khara dum mara ma thun ju khara pai ja ma le ma thong gi na ten dong si chan na lai min ra ka loi re da na adu ni tau bi da tau du son ja lak pa du da hau jik kan ji nu pi na nu pa koi ban nu pi lai ban nu pa na nu pi khang da ba nu pa lai ban nu pi na nu pa koi na ba yam tau re adu gi kan no da singa da ro i tau bi adu gi hai ro di ne ai cha nu pa yai ma do kari no moi gi mobile da nu pi koi ra me na khana gi nei mo nu pi du ga is
ꯑꯃꯨꯛ ꯇꯣꯏꯕ ꯈꯟꯅꯗꯅꯅꯦ ꯃꯄꯥꯝ ꯌꯧꯅꯗꯅꯅꯦ ꯇꯧꯔꯤꯅꯤꯅꯦ ꯄꯥꯏꯈꯤꯗ꯭ꯔꯣ ꯍꯧꯖꯤꯛꯁꯤꯕꯨ ꯅꯨꯄꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯃꯆꯥ ꯑꯃꯗꯨ ꯄꯥꯏꯁꯜꯂ ꯂꯣꯏꯔꯦ ꯀꯦꯆꯧꯗꯥꯅ ꯑꯃ ꯂꯩ ꯔꯦꯗꯤꯑꯣꯁꯨ ꯑꯗꯨꯝ ꯇꯥ ꯌꯥꯕ ꯑꯗꯨ ꯑꯣꯏꯅ ꯇꯧꯔꯣ ꯏꯇꯥꯎꯕꯤ ꯑꯗꯨꯒꯅꯦ ꯑꯩ ꯅꯝꯕꯔꯗꯣ ꯂꯧꯔꯛꯑꯒꯦ ꯋꯥꯔꯤꯗꯣ ꯀꯥꯕꯣꯛ ꯀꯥꯕꯣꯛ ꯍꯧꯔꯣ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯇꯧꯔꯒ ꯆꯠꯂꯁꯤ ꯉꯁꯥꯏꯒꯤ ꯗꯥꯏꯂꯣꯛ ꯑꯃ ꯌꯥꯎꯈꯤꯅꯦ ꯀꯅꯥꯅꯣ ꯃꯅꯨꯡ ꯆꯪꯉꯤꯁꯤꯕꯨ ꯍꯥꯏꯕꯗ ꯃꯥ ꯅꯨꯄꯤꯗꯨꯅ ꯅꯪꯒꯤ ꯅꯨꯄꯤꯅꯤ ꯀꯩꯅ ꯍꯥꯏꯔꯛꯄꯗꯣ ꯍꯣꯏꯅꯦ ꯏꯇꯥꯎꯕꯤ ꯌꯥꯝꯅ ꯅꯣꯛꯅꯤꯡꯈ꯭ꯔꯦ ꯌꯥꯝ ꯅꯣꯛꯅꯈ꯭ꯔ ꯃꯥꯅꯦ ꯌꯥꯝ ꯅꯣꯛꯅꯈ꯭ꯔ ꯃꯥꯅꯦ ꯅꯪꯒꯤ ꯅꯨꯄꯤꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯌꯨꯝ ꯊꯪꯅꯕꯗꯁꯨ ꯔꯦꯗꯤꯑꯣꯗꯣ ꯍꯧꯅ ꯊꯥꯒꯠꯂꯒ ꯇꯥꯕꯖꯥꯠꯅꯤ ꯃꯧ ꯅꯍꯥ ꯑꯉꯥꯡ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯍꯧꯅ ꯅꯣꯛꯂꯛꯏꯅ ꯇꯧꯔꯒꯗꯤ ꯑꯗꯨꯏ ꯋꯥꯔꯤꯗꯨ ꯇꯥꯕꯩ ꯑꯣꯏꯔꯕꯖꯥꯠꯅꯤꯗꯅ ꯑꯩꯗꯨ ꯏꯀꯥꯏꯔꯛꯇꯅ ꯑꯗꯨꯝ ꯍꯧꯒꯠꯂꯒ ꯊꯣꯛꯂꯛꯑꯦ ꯑꯩꯒꯤ ꯑꯃꯗꯣ ꯅꯪ ꯈꯨꯃꯥꯡ ꯆꯥꯎꯁꯟꯅꯕ ꯈꯔ ꯊꯨꯅ ꯍꯥꯏꯖꯤꯜꯂꯣ ꯍꯣꯏꯅꯦꯍꯦ ꯏꯇꯥꯎꯕꯤ ꯑꯗꯨꯕꯨꯗꯤ ꯑꯗꯣ ꯀꯩꯅꯣ ꯑꯗꯨꯅꯤ ꯐꯤꯔꯦꯞꯇꯣ ꯏꯇꯥꯎꯕꯤꯅ ꯂꯦꯞꯄꯣ ꯑꯩꯗꯤ ꯂꯦꯞꯄꯦ ꯃꯥꯗꯤ ꯑꯗꯨꯝ ꯅꯍꯥ ꯑꯣꯏꯔꯤ ꯏꯇꯥꯎꯗꯤ ꯁꯣꯜꯂꯦ ꯑꯗꯣ ꯃꯥꯕꯨ ꯑꯩꯅ ꯍꯥꯏꯕꯗ ꯌꯥꯔꯛꯀꯗ꯭ꯔꯣ ꯀꯩꯗꯧ ꯌꯥꯔꯣꯏꯗꯣꯏꯅꯣꯅꯦ ꯏꯇꯥꯎꯕꯤ ꯑꯃꯈꯛ ꯂꯩꯕꯗꯣ ꯑꯅꯤ ꯄꯨꯟꯖꯜꯂꯁꯦ ꯍꯥꯏꯕꯗꯕꯨ ꯀꯩꯗꯧ ꯌꯥꯔꯣꯏꯗꯣꯏꯅꯣꯅꯦ ꯏꯇꯥꯎꯕꯤ ꯑꯗꯨꯗꯤ ꯏꯇꯥꯎꯕꯤ ꯌꯥꯅꯤ 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 ꯏꯕꯥꯅꯤ ꯈꯥꯏꯅꯔꯁꯤ ꯍꯣꯏ ꯏꯇꯥꯎꯕꯤ ꯑꯗꯣ ꯀꯥꯔꯟ ꯗꯨꯔꯟꯗꯤ ꯇꯧꯅꯨꯀꯣ ꯏꯇꯥꯎꯕꯤ ꯃꯥꯏ ꯆꯣꯞꯄ ꯌꯥꯕ ꯑꯩ ꯁꯣꯟꯗ ꯍꯥꯏꯖꯜꯂꯨꯔꯒꯅꯦ ꯍꯅꯨꯊꯪꯗ ꯆꯣꯞꯍꯟꯕꯗꯤ ꯌꯥꯔꯣꯏꯀꯣ ꯃꯥꯕꯨ ꯃꯣꯕꯥꯏꯜꯒ ꯄꯥꯏꯕ꯭ꯔꯣ ꯃꯣꯕꯥꯏꯜꯗꯤ ꯄꯥꯏꯔꯝꯒꯅꯤ ꯄꯥꯏꯗ꯭ꯔꯁꯨ ꯑꯃ ꯀꯣ ꯂꯩꯕꯤꯔ ꯂꯣꯏꯔꯦꯁꯦ ꯀꯩꯗꯧꯔꯒꯦ ꯑꯗꯨꯗꯤ ꯀꯦꯆꯥꯎꯗꯥꯗꯣ ꯑꯅꯤ ꯂꯩꯔꯛꯑꯒꯦꯀꯣ ꯍꯣꯏ ꯏꯇꯥꯎꯕꯤ ꯀꯥꯛꯗꯣ ꯍꯥꯞꯆꯜꯂꯛꯑꯒꯦ ꯍꯣꯏ ꯇꯧꯔꯣ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯍꯣꯡꯅꯕ ꯍꯣꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯨꯗꯤ ꯈꯔꯅꯦ खरा फिंगी अहल लोइसलक्पैरा कइनो ngang saknaba ma iya yade adunane itaubi lona thumna tauji oh pare itaubi adudi bye bye oh bye Tagachari me pumna mak halon gi tharom sida sum dialog mate ma sum tarom mak aroi ba collar law khachara kanda ima se hana ma da phangi wari su yam leiram da ba de pung khajik tang leiba du da hai tare dialog ga haijalak pa du da sai gi ahalon gi tharom ni na ahal gi khonjal da yam thajadana dialog to biro on he haijalak pa du da ha sumatam phang ba du da hai tare aduga pung manga dum yang law na manga makai sumaina sidai da ko gi mit uzadraba singi program isai no mai program ama leijai me amna aiduna leibiram saruk ya biu Tagachari kiran ni konthozam yam pa support to biu tharom sida aribam pabung gana syam sarma taram nokchari ingwa sapun siba el nawba maitei Tagachari daga Panjobam Tiken Singh Facebook page ta lebiba daga Dashil Art taram nokchari oina mandona thongnaw jam siba gong MD Shahid Khan ni Helen Chanathoi Luwang Nauribam yeng dida che wari shana boy bajane nene namai rakpam thonglen Tagachari habirakpa hijam Sanjoy Kumar dini Jita ngangom Tagachari Imarani Blasing asai tharom horok padai lebi hobani Raja Salam taram nokchari Tagachari pandam baning thauja ahalon gi thorom si phone okpa haujikti voice kai haina voice to the opio haujiki voice to the haibane hello kana tausi hello kana tausi ne haije voice ta hangi voice ta adudi kari gumba anauba caller ama lagtaragadi karaidano hanuba amda tashalle karom chale pakat thongrani kamai tongni yengsi marak ta go makhan yengsi mayam adum suggestion tawbiro ai tare langol jamna naw en Vidya Lakshmi Tagachari Gayatri Hairom Sanatombi Chanthoi Tagachari ngasigi live mapung phan biriba Sanathoi Luwang Nauroibam Yaifabi Chanu loisilak pajida sum ujawajing hai tare Sir Subhash Chandra Kaisam Subhash Chandra Nebitita Tagachari me loisinjage halon Yaifabi Chanu aidi udrai uye u kaugra Tagachari me pumna mak akhoi gi pung manga makai kitang dum yangjana dum tharom saujaraga nga dagi na taruk phawgi manong da ngasigi Sunday special program me puna saru yamina si halon gi thorom gi oina di pumna makpu hana Tagachabaga loinana Pusparani Laishom amadi Nirmala Thangjamani na Khurumjari